ꯊꯣꯏꯕꯤ ꯊꯥꯖꯅ ꯐꯅꯦꯛ ꯑꯗꯨ ꯏꯀꯧ ꯀꯧꯅ ꯃꯁꯝ ꯃꯌꯥꯝ ꯑꯗꯨꯒ ꯐꯨꯔꯤꯠ ꯃꯆꯨ ꯊꯣꯛꯇꯕ ꯑꯃꯒ ꯊꯣꯛꯂꯛꯄ ꯑꯗꯨ ꯎꯕꯗ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯑꯁ ꯁꯤꯕꯨ ꯀꯃꯥꯏ ꯊꯦꯡꯅꯔꯨꯏꯅꯣ ꯏꯃꯥꯕꯣꯛꯀꯤ ꯃꯇꯧꯗꯨꯒ ꯊꯣꯏꯕꯤ ꯊꯥꯖꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯅꯤꯡꯗ꯭ꯔꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯩꯔꯥꯕ ꯃꯥꯗꯤ ꯊꯥꯖ ꯎꯕꯗ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯕꯒ ꯂꯣꯏꯅ ꯐꯈꯤ ꯊꯥꯖ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯇꯥꯆꯧꯕ ꯑꯩꯕꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯏꯕꯦꯝꯃ ꯀꯩꯁꯨ ꯍꯥꯏꯔꯨꯅꯨ ꯃꯥꯅ ꯃꯥꯏ ꯍꯥꯏꯖꯔꯛꯑꯁꯅꯤ ꯊꯥꯖ ꯃꯩꯔꯥꯕꯒꯤ ꯃꯥꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯃꯩꯔꯥꯕ ꯊꯥꯖꯒꯤ ꯃꯃꯥꯏꯗ ꯇꯩꯔꯤꯕ ꯍꯥꯃꯨꯛ ꯑꯗꯨ ꯎꯔꯛꯏ ꯃꯩꯔꯥꯕ ꯅꯨꯡꯁꯤꯖꯕꯤ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯑꯣꯏꯕꯅ ꯏꯄꯛꯇ ꯄꯛꯆꯔꯦ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯐꯥꯎꯔꯦ ꯃꯩꯔꯥꯕ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯊꯥꯖꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯇꯩꯔꯤꯕ ꯍꯥꯃꯨꯛ ꯑꯗꯨꯕꯨ ꯇꯩꯊꯣꯛꯀꯦ ꯇꯧꯏ ꯊꯥꯖ ꯃꯅꯤꯡ ꯍꯟꯇꯣꯛꯏ ꯃꯩꯔꯥꯕ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯇꯨꯅ ꯂꯨꯃꯥꯡꯒꯤ ꯁꯝ ꯑꯗꯨ ꯅꯥꯜꯂꯤ ꯑꯗꯨꯒ ꯑꯆꯧꯕ ꯀꯣꯟ ꯑꯗꯨ ꯍꯥꯟꯅ ꯁꯠꯄꯤꯔꯛꯏ ꯁꯦ ꯍꯋꯥꯏ ꯂꯣꯟꯅꯕ ꯊꯥꯖ ꯃꯥꯒꯤ ꯑꯔꯣꯠꯄ ꯑꯗꯨ ꯈꯪꯂꯝꯕ ꯑꯗꯨꯗ ꯉꯛꯅ ꯉꯥꯏꯍꯥꯛ ꯂꯩ ꯆꯥꯎꯕꯅ ꯚꯦꯃꯥ ꯂꯧꯁꯜꯂꯣ ꯑꯩꯈꯣꯏ ꯃꯩꯔꯥꯕꯁꯦ ꯌꯥꯝ ꯐꯕꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯊꯥꯖ ꯀꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯇꯞꯅ ꯅꯪꯉꯣꯟꯗꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯀꯅꯥꯅꯁꯨ ꯍꯥꯏꯗꯦꯗ ꯑꯩꯅ ꯈꯪꯉꯤꯅꯤ ꯑꯇꯣꯞꯄ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯔꯛꯏ ꯑꯗꯨꯒ ꯁꯤꯅ ꯑꯉꯥꯡꯈꯩꯒꯤ ꯆꯥꯅꯅꯕ ꯑꯩꯁꯨ ꯂꯥꯛꯇ ꯉꯥꯏꯔꯤ ꯅꯪ ꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯆꯦꯜꯂꯛꯏꯅꯤ ꯊꯥꯖ ꯃꯩꯔꯥꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯏ ꯃꯃꯥꯡꯗ ꯃꯥꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯅꯈꯤꯕ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯥꯅ ꯉꯁꯤ ꯈꯛꯇ ꯄꯔꯞ ꯂꯥꯛꯂꯒ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯥꯖ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯐꯝ ꯈꯪꯗꯦ ꯊꯥꯖ ꯃꯉꯣꯟꯗꯒꯤ ꯍꯦꯟꯇꯣꯛꯇꯅ ꯑꯉꯥꯡꯁꯤꯡꯒꯤ ꯐꯥꯎꯕ ꯌꯥꯎꯔꯛꯂꯦ ꯊꯣꯏꯕꯤ ꯃꯥꯗꯤ ꯊꯥꯖꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯦ ꯑꯩꯈꯣꯏ ꯇꯥ ꯃꯩꯔꯥꯕ ꯍꯥꯏꯁꯦ ꯉꯥꯎꯕ ꯃꯥꯜꯂꯤ ꯑꯁꯤꯕꯨ ꯅꯨꯄꯤꯅꯦꯅ ꯑꯥꯗ ꯂꯩ ꯃꯌꯥꯝꯗꯣ ꯀꯣꯏꯗꯗꯅ ꯂꯋꯥꯏꯁꯤꯗ ꯏꯃꯥꯕꯣꯛꯇ ꯍꯥꯏꯗꯣꯛꯑꯒ ꯃꯥꯡꯍꯟꯗꯕ ꯌꯥꯔꯔꯣꯏ ꯃꯁꯦ ꯊꯣꯏꯕꯤ ꯁꯥꯎꯔꯞꯅ ꯇꯥ ꯃꯩꯔꯥꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯋꯥꯔꯤ ꯂꯥꯛꯑꯣ ꯃꯩꯔꯥꯕ ꯊꯥꯖꯗ ꯑꯃꯨꯛꯁꯨ ꯆꯠꯂꯒꯦ ꯏꯆꯟꯅꯨꯄꯤꯁꯦ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕꯅꯤ ꯍꯣꯔꯦꯟ ꯆꯠꯂꯝꯗꯥꯏꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯃꯥ ꯋꯥꯔꯕ ꯃꯥꯜꯂꯦ ꯍꯣꯏ ꯂꯥꯛꯑꯦ ꯂꯣꯏꯔꯦ ꯆꯠꯂꯒꯦꯀꯣ ꯅꯪꯁꯨ ꯆꯪꯉꯣ ꯍꯣꯔꯦꯟ ꯊꯣꯛꯂꯛꯑꯣ ꯊꯥꯖ ꯋꯥ ꯀꯩꯁꯨ ꯈꯨꯝꯗꯦ ꯍꯥꯏꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯤ ꯊꯥꯖꯒꯤ ꯃꯇꯧ ꯑꯗꯨ ꯆꯥꯎꯕ ꯃꯥꯗꯤ ꯈꯪꯉꯤ ꯊꯥꯖ ꯆꯪꯉꯣ ꯏꯆꯜꯁꯨ ꯄꯨꯡꯉꯥꯎ ꯉꯥꯎꯔꯝꯕ ꯇꯥꯔꯦ ꯃꯁꯤꯅ ꯇꯧꯕꯁꯦ ꯖꯨꯠ ꯆꯥꯕ ꯑꯃꯠꯇ ꯇꯧꯗꯕꯅꯤ ꯆꯣ ꯊꯥꯖ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯆꯪꯂꯛꯏ ꯊꯥꯖ ꯃꯊꯟꯇ ꯃꯁꯤ ꯅꯨꯄꯥꯁꯤꯕꯨ ꯉꯥꯎꯖꯥꯠꯂꯣ ꯀꯅꯥꯅ ꯍꯥꯏꯖꯥꯠꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯇꯥ ꯆꯥꯎꯕꯅ ꯍꯥꯏꯔꯤꯖꯥꯠꯂꯥ ꯊꯥꯖ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯊꯥꯡꯀꯠꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯆꯥꯄꯣꯠ ꯃꯌꯥꯝꯒꯁꯨ ꯂꯩꯔꯛꯏ ꯑꯁ ꯑꯩꯒ ꯌꯥꯝꯅ ꯈꯪꯅꯕꯒ ꯁꯥꯗꯅ ꯁꯦꯜ ꯀꯌꯥꯝ ꯄꯥꯏꯖꯥꯠꯂꯣ ꯑꯁꯤꯕꯣ ꯊꯥꯖ ꯄꯤꯔꯝꯂꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯆꯥꯛꯁꯪꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯊꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯊꯧ ꯆꯠꯊꯩ ꯀꯔꯤ ꯌꯥꯎꯔꯤ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯌꯦꯡꯂꯨꯗ꯭ꯔꯦ ꯊꯣꯏꯕꯤ ꯁꯥꯎꯔꯞꯅ ꯇꯥ ꯃꯩꯔꯥꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯔꯣ ꯃꯥꯅꯦ ꯃꯁꯛꯇꯨ ꯅꯨꯡꯁꯤꯗ꯭ꯔꯣ ꯀꯔꯤ ꯍꯧꯖꯤꯛꯀꯤꯗꯨꯅꯦꯕ ꯂꯨꯍꯥꯎꯕꯤꯗꯣ ꯍꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯨ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤꯅꯤ ꯁꯨꯝ ꯅꯛꯁꯤꯜꯂꯒ ꯌꯦꯡꯉꯀꯥꯟꯗ ꯆꯥꯕ ꯍꯥꯎꯗꯧ ꯃꯥꯟꯕ ꯃꯁꯛ ꯑꯃ ꯁꯨꯝ ꯎꯔꯛꯄꯅꯤ ꯑꯁ ꯂꯣꯏꯔꯦꯗ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯂꯋꯥꯏ ꯅꯨꯄꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯀꯣꯏꯅꯕ ꯅꯨꯄꯤ ꯑꯝꯇ ꯂꯩꯖꯗ꯭ꯔꯕaba ꯅꯪꯕꯣ ꯃꯤ ꯂꯋꯥꯏ ꯑꯣꯏꯔꯁꯨ ꯐꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯣꯟꯗꯨꯁꯨ ꯃꯥꯒꯤꯔꯣ ꯃꯥꯅꯦ ꯍꯋꯥꯏ ꯂꯣꯟꯅꯕ ꯀꯔꯤ ꯍꯋꯥꯏ ꯍꯥꯏꯗꯤ ꯀꯔꯤ ꯃꯩꯔꯥꯕ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯀꯔꯕꯥꯔ ꯑꯃ ꯃꯥꯅ ꯇꯧꯏ ꯌꯨꯝꯗꯥꯗꯨꯒ ꯀꯔꯤ ꯀꯔꯕꯥꯔ ꯑꯗꯨꯕꯨꯅꯦ ꯃꯥꯅ ꯍꯋꯥꯏꯖꯥꯔ ꯂꯣꯜꯂꯒ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤ ꯃꯌꯥꯝ ꯑꯁꯤꯗ ꯌꯦꯜꯂꯦ ꯆꯥꯎꯕ ꯃꯥꯗꯤ ꯃꯔꯩꯀꯥꯏ ꯑꯣꯏꯕ ꯑꯗꯨꯗ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯛꯏ ꯆꯥꯎꯕ ꯁꯥꯎꯔꯞꯅ ꯃꯩꯔꯥꯕ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯂꯤ ꯃꯩꯔꯥꯕ ꯃꯤꯒꯤ ꯃꯤꯇꯧ ꯃꯤꯔꯝ ꯌꯥꯝꯅ ꯈꯪꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯆꯥꯎꯕꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯉꯤ ꯃꯩꯔꯥꯕ ꯊꯣꯏꯕꯤꯗ ꯊꯣꯏꯕꯤ ꯌꯥꯔꯦ ꯂꯥꯛꯑꯣ ꯀꯣꯟꯅ ꯍꯥꯏꯅꯔꯁꯤ ꯇꯥ ꯃꯩꯔꯥꯕ ꯑꯩꯗꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯤꯅꯤ ꯑꯁꯤ ꯅꯨꯄꯤꯁꯦ ꯏꯃꯥꯕꯣꯛꯅ ꯀꯩꯁꯨ ꯌꯥꯔꯣꯏꯀꯣ ꯆꯥꯎꯕꯤ ꯃꯩꯔꯥꯕ ꯈꯣꯏ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯃꯥꯅ ꯀꯥꯔꯛꯄꯗ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯩꯔꯥꯕ ꯏꯃꯥ ꯅꯈꯣꯏ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ ꯀꯔꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯅꯣꯏꯕꯣ ꯏꯃꯥ ꯑꯁ꯭ꯋꯥꯏꯗ ꯁꯨꯝ ꯆꯠꯂꯨꯕꯅꯤ ꯆꯥꯎꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯈꯪꯉꯦ ꯏꯃꯥ ꯈꯪꯉꯦ ꯏꯃꯥꯅ ꯂꯣꯏꯅ ꯐꯅꯅꯕ ꯁꯤꯜꯂꯕꯅꯤ ꯂꯥꯛꯑꯣ ꯆꯥꯛ ꯍꯥꯟꯅ ꯊꯣꯡꯅꯅꯕ ꯇꯧꯔꯨꯈꯤꯁꯤ ꯑꯗꯨꯒ ꯇꯞꯅ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯔꯁꯤ ꯃꯩꯔꯥꯕ ꯃꯥꯗꯤ ꯍꯔꯥꯎꯏ ꯆꯥꯎꯕꯤ ꯐꯥꯎꯕ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯆꯥꯎꯕꯤ ꯃꯥꯡ ꯊꯪꯗꯨꯅ ꯆꯪꯈꯤ ꯃꯩꯔꯥꯕ ꯆꯥꯎꯕꯕꯨ ꯆꯤꯡꯉꯤ ꯑꯗꯨꯒ ꯇꯞꯅ ꯀꯩꯅꯣ ꯏꯃꯥꯈꯣꯏꯁꯨ ꯂꯣꯏ ꯈꯪꯉꯕꯣ ꯈꯪꯉꯕꯅꯤ ꯑꯩꯅꯁꯨ ꯏꯃꯥꯗ ꯃꯣꯏ ꯃꯥꯈꯣꯏꯗ ꯋꯥꯔꯤ ꯂꯣꯏꯅ ꯁꯥꯟꯅꯍꯜꯂꯕꯅꯤ
ꯃꯩꯔꯥꯕ ꯍꯔꯥꯎꯅ ꯆꯥꯎꯕꯕꯨ ꯀꯟꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯁꯤꯅꯤꯗꯅ ꯑꯐꯕ ꯃꯔꯨꯞ ꯍꯥꯏꯕꯁꯦ꯫ ꯌꯥꯔꯦ ꯌꯥꯔꯦ ꯊꯥꯒꯠꯄꯤꯔꯛꯑꯅꯨ꯫ ꯊꯣꯏꯕꯤ ꯃꯥꯗꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯦ ꯃꯊꯃꯣꯏ ꯃꯅꯨꯡꯗ꯫ ꯃꯣꯏꯁꯦ ꯃꯃꯥ ꯈꯁꯤ ꯌꯥꯎꯔꯤ ꯃꯥꯜꯂꯦꯅꯦ꯫ ꯑꯩꯈꯣꯏ ꯇꯥ ꯃꯩꯔꯥꯕꯁꯦ ꯁꯣꯏꯗꯅ ꯐꯥꯈ꯭ꯔꯅꯤ꯫ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯃꯣꯏ ꯂꯋꯥꯏꯁꯦ ꯀꯨꯏꯅꯒ ꯂꯩꯕ ꯌꯥꯕ ꯖꯥꯠ ꯅꯠꯇꯦ꯫ ꯃꯁꯦ ꯀꯩꯅꯣꯃꯅꯤ ꯄꯨꯔꯥ꯫ ꯆꯥꯎꯕꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯂꯥꯡꯉꯤ ꯃꯆꯥꯗ꯫ ꯏꯕꯨꯡꯉꯣ, ꯉꯥ ꯑꯆꯧꯕꯗꯤ ꯑꯃꯠꯇ ꯂꯩꯔꯝꯃꯔꯣꯏ꯫ ꯃꯆꯥ ꯈꯔ ꯂꯩꯔꯝꯅꯤ, ꯑꯁꯤ ꯉꯧꯔꯁꯤ꯫ ꯀꯣꯔꯐꯨꯗ ꯂꯩꯕꯅꯤ, ꯃꯀꯨ ꯈꯦꯂꯛꯑꯣ꯫ ꯂꯣꯛꯂꯩꯁꯤꯒ ꯏꯔꯣꯜꯂꯁꯤ꯫ ꯏꯃꯥꯗꯤ ꯏꯆꯥ ꯂꯥꯛꯀꯅꯤ ꯈꯪꯗꯗꯅꯅꯦ ꯉꯥꯁꯨ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ꯫ ꯏꯃꯥ, ꯌꯥꯔꯅꯤꯗ꯫ ꯑꯩꯗꯤ ꯍꯋꯥꯏꯖꯥꯔꯗꯨꯝ ꯆꯥꯅꯤꯡꯕꯅꯤ꯫ ꯆꯥꯎꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯩꯈꯣꯏ ꯊꯥꯖꯒꯤ ꯍꯋꯥꯏꯁꯦ ꯃꯒꯨꯟ ꯂꯩꯈ꯭ꯔꯦꯗ꯫ ꯏꯃꯥ, ꯑꯩꯗꯤ ꯑꯗꯨꯝꯕꯨ ꯆꯥꯅꯤꯡꯉꯒ ꯂꯩꯔꯤ꯫ ꯏꯃꯥꯅ ꯅꯍꯥꯟ ꯊꯣꯡꯕ ꯏꯟꯁꯥꯡꯗꯨꯅꯒ ꯍꯥꯎꯕꯅꯦ, ꯍꯋꯥꯏꯖꯥꯔꯗꯨꯅꯒ ꯍꯥꯎꯕꯅꯦ꯫ ꯏꯃꯥꯅ ꯊꯣꯡꯕ ꯍꯩꯕꯅꯤ, ꯀꯌꯥꯗꯤ ꯍꯥꯎꯈ꯭ꯔꯦ꯫ ꯏꯃꯥꯅ ꯅꯠꯇꯦ, ꯍꯋꯥꯏꯖꯥꯔꯅꯅꯤ꯫ ꯃꯩꯔꯥꯕ, ꯅꯪ ꯑꯩꯈꯣꯏ ꯊꯥꯖ ꯂꯧꯔꯗꯤꯅꯦ ꯅꯔꯥꯏꯕꯛꯇꯤ ꯐꯔꯅꯤꯍꯦ꯫ ꯏꯃꯥ, ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯊꯣꯏꯕꯤ ꯏꯟꯁꯥꯡ ꯑꯗꯨ ꯁꯦꯝꯅ ꯌꯥꯝ ꯐꯔꯅꯤ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯤꯕꯨ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯩꯈꯣꯏ ꯊꯥꯖꯁꯦ ꯃꯔꯥꯏꯕꯛꯁꯨ ꯊꯤꯖꯔꯕꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯐꯖꯔꯤꯕ ꯃꯁꯛ ꯑꯁꯤꯒ ꯍꯥꯏꯔꯨꯔꯕꯗꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯀꯣꯏꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯃꯗꯨ ꯇꯥꯗꯦ꯫ ꯅꯨꯄꯥ ꯑꯃꯒ ꯆꯠꯃꯤꯟꯅꯔꯝꯃꯤ, ꯎꯅꯔꯝꯃꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯃꯅꯥꯎ ꯃꯌꯥꯝ ꯑꯗꯨꯒ ꯑꯗꯨꯝ ꯂꯩꯔꯤꯕ꯫ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯏꯪꯅ ꯃꯔꯣꯜ ꯑꯃ ꯇꯞꯂꯤꯕ꯫ ꯈꯪꯗꯦ꯫ ꯑꯗꯨꯅꯕꯨ ꯏꯃꯥ, ꯑꯩꯁꯨ ꯃꯥꯅꯤ, ꯏꯆꯥꯗꯤ ꯅꯨꯄꯤ ꯈꯟꯕ ꯌꯥꯝꯅ ꯍꯩ꯫ ꯊꯣꯏꯕꯤ ꯊꯥꯖꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯥꯒꯠꯂꯛꯄ ꯑꯗꯨꯗ, ꯀꯩꯅꯣ, ꯉꯁꯥꯏ ꯅꯨꯄꯤꯗꯣ ꯀꯌꯥꯃꯨꯛ ꯍꯦꯛ ꯐꯖꯖꯥꯠꯅꯣ? ꯑꯩꯅ ꯌꯦꯡꯕꯗꯗꯤ ꯊꯣꯏꯅ ꯐꯖꯗꯦꯗ꯫ ꯃꯃꯥꯏꯀꯥꯗꯣ ꯍꯥꯃꯨ ꯏꯇꯩ ꯇꯩꯔꯒ ꯏꯋꯥꯎ ꯋꯥꯎꯈꯩ ꯎꯔꯩꯗ꯫ ꯑꯩꯅ ꯐꯖꯅ ꯌꯦꯡꯍꯧꯗꯕꯒꯤ ꯑꯣꯏꯔꯖꯥꯠꯂꯥ? ꯑꯅꯤꯗꯨꯅ ꯊꯥꯖꯒꯤ ꯃꯒꯨꯟ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯍꯥꯏꯔꯛꯏ꯫ ꯃꯩꯔꯥꯕ ꯃꯥꯗꯤ ꯋꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕꯤ ꯑꯣꯏꯔꯦ꯫ ꯆꯥꯎꯕ ꯉꯥ ꯁꯦꯝꯕ ꯂꯣꯏꯔꯒ ꯆꯪꯂꯛꯏ꯫ ꯍꯥꯏ, ꯅꯪꯁꯨ ꯂꯥꯎꯅꯦ, ꯑꯩꯈꯣꯏ ꯊꯥꯖꯒꯤ ꯋꯥ ꯈꯟꯅꯁꯤꯅꯦ꯫ ꯆꯥꯎꯕ ꯃꯥꯗꯤ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯈ꯭ꯔꯕꯅꯤ꯫ ꯌꯥꯔꯦ ꯏꯃꯥ, ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯑꯗꯨ ꯋꯥꯗꯣ꯫ ꯃꯩꯔꯥꯕ ꯂꯥꯎ, ꯑꯩ ꯀꯥꯗ ꯈꯨꯗꯩꯔ ꯀꯩꯅꯣꯝꯃ ꯍꯣꯡꯗꯣꯛ ꯂꯥꯎ꯫ ꯊꯣꯏꯕꯤ, ꯅꯪꯁꯨ ꯏꯃꯥꯗꯒꯤ ꯐꯅꯦꯛ ꯑꯃ ꯂꯧꯔꯒ ꯍꯣꯡꯗꯣꯛ꯫ ꯃꯂꯥ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯃꯔꯤ ꯆꯥꯛ ꯆꯥꯅꯅꯕ ꯆꯪꯂꯛꯏ꯫ ꯌꯥꯏꯃ ꯆꯪꯂꯛꯄꯒ ꯃꯆꯦꯅ ꯊꯝꯂꯤꯕ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯗꯨ ꯎꯔꯨꯔꯦ ꯃꯃꯤꯠ ꯑꯗꯨ ꯂꯪꯊꯣꯛꯇꯨꯅ꯫ ꯑꯌꯥ! ꯑꯁꯤ ꯍꯥꯏꯔꯒ ꯆꯪꯁꯤꯟꯗꯨꯅ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯐꯅ ꯌꯥꯝꯅ ꯌꯥꯎꯔꯝꯕꯗꯨ ꯎꯕꯗ꯫ ꯑꯌꯥ, ꯆꯦ, ꯁꯤꯗꯤ ꯌꯥꯝ ꯌꯥꯝꯃꯤ, ꯀꯅꯥ ꯄꯤꯔꯝꯃꯤꯅꯣ? ꯆꯥꯎꯕ ꯑꯃꯗꯤ ꯁꯅꯥꯁꯨ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯣꯏꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯛ ꯌꯥꯝꯕ ꯑꯆꯥꯄꯣꯠ ꯑꯃꯨꯛ ꯐꯥꯎꯕ ꯎꯖꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯃꯈꯣꯏꯗꯤ꯫ ꯆꯥꯎꯕ ꯍꯔꯥꯎꯅ, ꯏꯆꯦ, ꯀꯥꯏꯗꯩ ꯑꯆꯥꯄꯣꯠꯅꯣꯕ? ꯁꯅꯥꯅ ꯑꯃꯨꯛ ꯑꯆꯥꯄꯣꯠꯇꯨ ꯂꯧꯗꯨꯅ, ꯑꯩꯗꯤ ꯁꯤ ꯆꯥꯅꯤ꯫ ꯑꯍꯨꯝꯗꯨ ꯃꯥꯒꯤ ꯈꯟꯅꯔꯛꯂꯝꯃꯤ꯫ ꯃꯂꯥꯅ, ꯍꯥꯏ, ꯅꯈꯣꯏꯕꯨ ꯅꯤꯡꯊꯤꯅ ꯇꯧꯅꯦ꯫ ꯊꯥꯖꯃꯥꯗꯤ ꯉꯁꯥꯏꯗꯒꯤ ꯀꯩꯁꯨ ꯈꯨꯝꯗꯦ꯫ ꯃꯅꯥꯎ ꯃꯌꯥꯝꯅ ꯍꯪꯂꯤꯕ ꯑꯗꯨꯁꯨ ꯃꯂꯥꯅ, ꯏꯃꯥꯏ ꯊꯥꯖ, ꯑꯁꯨꯛ ꯌꯥꯝꯕ ꯄꯣꯠꯁꯤꯕꯨ ꯀꯅꯥꯅ ꯄꯤꯔꯝꯂꯤꯕꯅꯣ? ꯊꯥ ꯆꯥꯎꯕꯅ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯃꯥꯅꯅꯤ꯫ ꯍꯩꯃꯥ, ꯃꯥꯕꯨ ꯂꯥꯛꯄ꯭ꯔꯣ? ꯂꯥꯛꯄ ꯃꯥꯜꯂꯦ꯫ ꯂꯥꯛꯇ ꯉꯥꯏꯔꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯍꯋꯥꯏ ꯂꯣꯟꯅꯅꯕ ꯀꯣꯟꯅꯦ ꯍꯥꯏꯗꯅ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯇꯨ, ꯏꯍꯦ, ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯀꯣꯟ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯉꯝꯖꯗꯕ ꯃꯥꯜꯂꯝꯃꯅꯤ꯫ ꯏꯀꯥꯏꯖꯈ꯭ꯔꯦꯗ꯫ ꯑꯣꯟꯊꯣꯛꯅ ꯃꯉꯥꯎ ꯊꯤꯗ꯫ ꯏꯃꯥ, ꯃꯥꯗꯣ ꯃꯊꯣꯡ ꯀꯌꯥ ꯆꯥꯔꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯩ ꯇꯜꯂꯤ꯫ ꯉꯥꯏꯈꯣ, ꯅꯃꯥꯕꯣꯛ ꯈꯣꯏꯅ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯐꯠꯇꯅꯕ ꯑꯣꯏꯔꯝꯂꯣꯏ, ꯐꯅꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯐꯅ ꯐꯠꯇꯕ ꯑꯣꯏꯔꯕꯁꯨ ꯇꯞꯅ ꯏꯪꯅ ꯈꯟꯅꯁꯤ꯫ ꯌꯥꯏꯃꯅ ꯄꯣꯠꯁꯤꯡ ꯑꯗꯨ ꯆꯤꯡꯊꯣꯛꯇꯅ ꯌꯦꯡꯕꯗ ꯊꯥꯖꯒꯤ ꯐꯨꯔꯤꯠ ꯂꯩ ꯃꯆꯨ ꯑꯋꯥꯎꯕ ꯑꯃ ꯌꯥꯎꯔꯝꯕꯗꯨ ꯎꯔꯦ꯫ ꯑꯦ, ꯐꯨꯔꯤꯠꯅꯤꯅꯦ! ꯏꯆꯦ, ꯇꯨ, ꯐꯨꯔꯤꯠꯁꯨ ꯌꯥꯎꯔꯛꯑꯦ꯫ ꯁꯤꯗꯤ ꯐꯖꯩꯌꯦ, ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯆꯥꯗꯧ ꯃꯥꯜꯂꯦ꯫ ꯌꯥꯏꯃ ꯐꯨꯔꯤꯠꯇꯨ ꯊꯥꯡꯒꯠꯇꯨꯅ ꯅꯥꯞ ꯑꯣꯜꯂꯤ꯫ ꯊꯥꯖꯅ, ꯌꯥꯏꯃ, ꯅꯪ ꯑꯩꯅ ꯁꯥꯎꯔꯛꯄ ꯉꯥꯏꯒꯅꯨꯀꯣ꯫ ꯆꯣ, ꯐꯖꯅ ꯊꯝꯃꯣ, ꯅꯪꯒꯤ ꯆꯥꯐꯝ ꯊꯣꯛꯄꯗꯨ ꯆꯥꯎ, ꯑꯇꯩꯗꯤ ꯄꯥꯏꯔꯨꯅꯨ꯫ ꯁꯅꯥꯅ ꯏꯄꯪ ꯄꯪꯈꯩ, ꯑꯩꯗꯤ ꯃꯔꯝ ꯃꯣꯛꯏꯀꯣ ꯆꯦ, ꯀꯩꯝ ꯄꯥꯏꯗꯦ꯫ ꯄꯥꯏꯗꯦ, ꯑꯩꯈꯣꯏ ꯁꯅꯥꯗꯤ ꯃꯔꯝ ꯃꯣꯛꯏ꯫ ꯆꯥꯎꯕꯅ ꯑꯃꯨꯛ, ꯏꯆꯦ, ꯅꯨꯄꯥꯁꯦ ꯌꯥꯝ ꯐꯔꯝꯗꯧ ꯃꯥꯜꯂꯤꯀꯣ꯫ ꯁꯨꯃꯥꯏꯅ ꯃꯥꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯃꯌꯥꯝ ꯂꯩꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯤꯀꯣ꯫ ꯇꯨꯃꯤꯟ ꯂꯩꯌꯨ ꯌꯥꯔꯦ, ꯆꯥꯛ ꯆꯥꯗꯣꯏ ꯑꯣꯏꯔꯗꯤ ꯆꯥꯔꯁꯤ ꯂꯥꯛꯑꯣ꯫ ꯊꯥꯖꯃꯥꯗꯤ ꯃꯩꯔꯥꯕꯒꯤ ꯃꯇꯧ ꯑꯗꯨꯅꯤ ꯇꯧꯔꯛꯂꯤꯕ ꯑꯁꯤꯒ ꯈꯜꯂꯨꯕꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯃ ꯄꯣꯛꯏ꯫ ꯊꯥꯖꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯆꯥꯛꯇꯨ ꯇꯨꯃꯤꯟ ꯆꯥꯔꯦ꯫ ꯁꯣꯝꯗꯁꯨ ꯃꯩꯔꯥꯕ ꯈꯣꯏ ꯍꯥꯎꯅ ꯆꯥꯔꯤ꯫ ꯆꯥꯎꯕꯤꯅ,
ꯊꯣꯏꯕꯤ, ꯅꯪꯕꯨ ꯍꯥꯎꯇ꯭ꯔꯕꯅꯤ ꯏꯆꯥ ꯆꯥꯗ꯭ꯔꯤꯗꯨꯕꯣ? ꯍꯥꯎꯏꯗꯩꯅꯦ. ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯦ ꯃꯔꯥꯏꯕꯛ ꯊꯤ. ꯏꯃꯥꯅ ꯅꯍꯥꯟ ꯊꯣꯡꯕꯗꯣ ꯆꯥꯔꯝꯃꯗꯤ ꯈꯪꯒꯗꯕꯅꯤ. ꯍꯣꯔꯦꯟꯅꯦ ꯆꯠꯂꯝꯗꯥꯏꯗ ꯍꯦꯛ ꯀꯣꯛ ꯄꯨꯈꯣ. ꯑꯗꯨꯒ ꯅꯃꯥꯕꯣꯛꯇ ꯊꯣꯡꯍꯜꯂꯨ. ꯑꯗꯨꯒ ꯆꯥꯎ. ꯃꯥꯁꯨ ꯍꯩꯔꯝꯒꯅꯤ. ꯀꯥꯏꯗꯩꯅꯣꯗ, ꯏꯃꯥꯕꯣꯛꯇꯤ ꯑꯗꯨꯝꯕꯀ ꯊꯣꯏꯅ ꯍꯩꯔꯝꯃꯣꯏ. ꯃꯩꯔꯥꯕ ꯅꯣꯛꯏ. ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯆꯥꯛ ꯊꯣꯡꯕ ꯍꯩꯇ꯭ꯔꯤꯉꯩꯗꯅꯦ ꯄꯥꯕꯨꯡꯅ ꯑꯗꯨꯝ ꯆꯤꯡꯕꯤꯔꯛꯑ ꯃꯥꯜꯂꯦ. ꯃꯌꯥꯝꯗꯣ ꯋꯥ ꯋꯥ ꯂꯥꯎꯅ ꯅꯣꯛꯅꯩ. ꯆꯥꯛ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯕ ꯂꯣꯏꯔꯦ. ꯊꯥꯖ ꯊꯕꯛ ꯂꯣꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯃꯩꯔꯥꯕꯅ ꯄꯤꯔꯛꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯉꯤ. ꯊꯥꯖ ꯐꯨꯔꯤꯠ ꯑꯗꯨ ꯌꯦꯡꯕꯗ ꯄꯥꯝꯕꯅ ꯂꯣꯏꯔꯦ. ꯃꯥꯗꯤ ꯃꯃꯥꯅ ꯄꯣꯛꯉꯩꯗꯒꯤ ꯑꯍꯟꯕ ꯑꯗꯨꯛ ꯐꯖꯕ ꯐꯨꯔꯤꯠ ꯑꯃ ꯐꯥꯎꯕ ꯃꯉꯣꯟꯗ ꯊꯣꯟꯖꯔꯛꯄ ꯅꯠꯇꯦ. ꯊꯥꯖ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯐꯨꯔꯤꯠ ꯑꯗꯨ ꯆꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯩ. ꯐꯨꯔꯤꯠ ꯑꯗꯨ ꯌꯥꯝꯅ ꯐꯖꯅ ꯆꯥꯔꯒ ꯂꯩꯔꯝꯃꯤ. ꯊꯥꯖ ꯅꯣꯛꯐꯦꯠ ꯇꯧꯖꯩ. ꯆꯥꯏꯅꯦ, ꯐꯨꯔꯤꯠ ꯂꯩꯕꯒꯁꯦ ꯌꯥꯝ ꯍꯩꯖꯥꯅꯤ ꯃꯁꯤ ꯅꯨꯄꯥꯁꯦ. ꯊꯥꯖ ꯃꯩꯔꯥꯕꯅ ꯇꯧꯔꯛꯂꯤꯕ ꯑꯗꯨ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯏ. ꯑꯗꯨ ꯈꯜꯂꯨꯕꯗ ꯃꯥ ꯑꯃꯨꯛꯁꯨ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯔꯛꯏ. ꯌꯥꯏꯃꯂꯣꯟꯅ ꯆꯪꯂꯛꯏ. ꯑꯗꯨꯒ ꯃꯆꯦꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯋꯥ ꯐꯖꯩꯍꯦ ꯏꯆꯦ. ꯊꯥꯖ ꯌꯥꯏꯃꯂꯣꯟꯅ ꯆꯪꯂꯛꯄ ꯑꯗꯨ ꯈꯪꯉꯤ. ꯑꯗꯨꯒ ꯀꯩꯗꯧꯂꯣꯟ ꯆꯪꯉꯛꯏꯅꯣ ꯑꯉꯥꯡꯅ? ꯏꯆꯦ, ꯉꯁꯥꯏ ꯐꯨꯔꯤꯠꯇꯣ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ. ꯏꯁ, ꯁꯥꯊꯤꯅ ꯐꯖꯩꯍꯦ ꯏꯆꯦ. ꯀꯩ ꯈꯨꯐꯖꯅꯣ? ꯊꯥꯖ ꯅꯣꯛꯐꯦꯠ ꯇꯧꯏ. ꯑꯗꯨꯒ ꯑꯁꯦꯡꯕꯒꯤ ꯐꯖꯕ꯭ꯔꯥ? ꯌꯥꯝ ꯐꯖꯩ. ꯁꯨꯃꯥꯏꯅ ꯏꯆꯦꯅ ꯐꯖꯕ ꯎꯗ꯭ꯔꯤ. ꯊꯥꯖ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤꯕ ꯊꯕꯛ ꯑꯣꯏꯕꯅꯤꯅ ꯃꯊꯟꯇ ꯑꯃꯨꯛꯁꯨ ꯏꯀꯥꯏꯖꯔꯛꯏ. ꯌꯥꯔꯦ ꯆꯠꯂꯣ. ꯑꯉꯥꯡꯅ ꯀꯔꯤ ꯈꯪꯉꯗꯅ. ꯆꯠꯂꯣ. ꯆꯠꯂꯣꯏ ꯌꯦꯡꯗꯣꯔꯤ. ꯌꯥꯏꯃ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ. ꯌꯥꯏꯃ ꯑꯃꯨꯛꯁꯨ ꯏꯆꯦ, ꯅꯨꯄꯥꯗꯣ ꯆꯠꯈ꯭ꯔꯕꯣ? ꯆꯠꯂꯝꯈꯤꯔꯣꯏ. ꯑꯗꯨꯗꯤ ꯑꯩ ꯃꯁꯥ ꯑꯝꯇ ꯌꯦꯡꯒꯦ. ꯗꯠ, ꯑꯉꯥꯡꯅ ꯀꯔꯤ ꯈꯪꯉꯗꯅ. ꯑꯝꯇ ꯌꯦꯡꯒꯦꯕ. ꯊꯥꯖ ꯃꯈꯣꯟ ꯈꯔ ꯇꯞꯅ ꯇꯨꯃꯤꯟ ꯂꯩꯌꯣ. ꯏꯃꯥ ꯇꯥꯈꯤꯅꯤ. ꯏꯕꯥꯅꯤ ꯈꯛꯇ ꯂꯣꯟꯅ ꯆꯠꯂꯨꯁꯦꯕ. ꯑꯁꯦꯡꯕ? ꯅꯨꯡꯉꯥꯏꯖꯔꯦ. ꯑꯗꯣ ꯏꯆꯦ, ꯁꯤ ꯐꯨꯔꯤꯠꯁꯦ ꯑꯗꯨꯝ ꯂꯤꯠꯂꯛꯑꯣ. ꯑꯁ, ꯊꯜꯂꯤꯗ, ꯏꯀꯥꯏꯖꯩ. ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯅꯣ? ꯃꯤ ꯂꯤꯠꯂꯣꯅ ꯄꯤꯔꯛꯑꯒ. ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯣꯟꯅ ꯂꯤꯠꯀꯦ. ꯑꯁꯤꯒꯤꯗꯤ ꯏꯀꯥꯏꯖꯩ. ꯌꯥꯗꯦ, ꯂꯤꯠꯂꯣ. ꯏꯆꯦꯒꯤ ꯐꯖꯕꯗꯣ ꯃꯉꯣꯟꯗ ꯎꯍꯟꯈꯣꯕ. ꯌꯥꯏꯃꯅ ꯅꯝꯗꯅ ꯐꯨꯔꯤꯠ ꯑꯗꯨ ꯂꯤꯠꯍꯜꯂꯦ. ꯊꯥꯖ ꯃꯩꯔꯥꯕ ꯎꯅꯅꯤ ꯍꯥꯏꯅ ꯀꯦꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯕꯁꯨ ꯅꯠꯇꯕ ꯑꯗꯨꯗ ꯀꯦꯔꯛꯏ. ꯌꯥꯏꯃꯅ ꯏꯆꯦ, ꯅꯪ ꯁꯝꯗꯣ ꯑꯩ ꯁꯦꯝꯕꯤꯒꯦ. ꯇꯜꯂꯤꯗ, ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯂꯁꯤ. ꯌꯥꯗꯦ, ꯑꯩ ꯁꯦꯝꯕꯤꯒꯦ. ꯌꯥꯏꯃ ꯃꯆꯦꯒꯤ ꯃꯁꯝ ꯑꯗꯨ ꯃꯃꯥꯡꯂꯣꯝꯗ ꯇꯥꯔꯛꯂꯤꯕ ꯁꯔꯨꯛ ꯑꯗꯨ ꯈꯔ ꯈꯣꯝꯀꯠꯄꯤꯗꯨꯅ ꯁꯦꯝꯕꯤꯔꯛꯏ. ꯌꯥꯏꯃ ꯈꯤꯇꯪ ꯍꯟꯗꯣꯛꯏ. ꯑꯗꯨꯒ ꯑꯣ, ꯁꯤ ꯑꯣꯏꯔꯗꯤ ꯐꯖꯔꯦꯗꯅ. ꯑꯁꯦꯡꯕꯒꯤ ꯐꯖꯕ꯭ꯔꯥ? ꯐꯖꯔꯦ. ꯌꯥꯏꯃ ꯌꯥꯝꯅ ꯍꯩꯕ ꯁꯥꯗꯅ ꯈꯔ ꯑꯃꯨꯛ ꯂꯥꯞꯊꯣꯛꯇꯨꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯉꯥꯏꯈꯣ, ꯀꯩꯅꯣꯝꯃ ꯋꯥꯠꯂꯤ. ꯀꯩꯅꯣ? ꯂꯩꯔꯝꯃꯨꯀꯣ. ꯌꯥꯏꯃ ꯆꯦꯟꯈꯤ. ꯊꯥꯖ ꯃꯤꯡꯁꯦꯜ ꯑꯀꯥꯏꯕ ꯑꯗꯨꯗ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯛꯏ. ꯀꯔꯤꯁꯨ ꯀꯦꯖꯕꯁꯨ ꯅꯠꯇꯕ ꯑꯗꯨꯗ ꯌꯥꯏꯃ ꯃꯃꯥꯒꯤ ꯂꯧ ꯆꯠꯄꯗ ꯇꯩꯅꯅꯕ ꯆꯟꯗꯜ ꯑꯗꯨ ꯄꯨꯔꯛꯏ. ꯑꯗꯨꯒ ꯁꯤ ꯇꯩꯌꯨ ꯉꯧꯅꯕ. ꯑꯩ, ꯁꯤ ꯇꯩꯔꯗꯤ ꯋꯥꯎꯅꯤꯌꯦ. ꯍꯦ ꯑꯄꯪꯕꯤ, ꯏꯁꯤꯡ ꯊꯤꯜꯂꯒ ꯇꯩꯗꯧ ꯅꯠꯇꯦ. ꯇꯨ ꯁꯨꯃꯥꯏꯅ. ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯒꯤ ꯆꯟꯗꯜ ꯑꯗꯨ ꯈꯔ ꯈꯦꯠꯂꯛꯏ. ꯑꯗꯨꯒ ꯃꯆꯦꯒꯤ ꯃꯈꯨꯠꯇ ꯍꯥꯞꯇꯨꯅ ꯇꯩꯍꯜꯂꯛꯏ. ꯋꯥ, ꯁꯤ ꯑꯣꯏꯔꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯔꯦ. ꯃꯥꯏꯒꯥꯗꯣ ꯈꯔ ꯉꯧꯊꯣꯛꯑꯦ. ꯍꯌꯦꯡꯋꯥꯏ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯦꯌꯨꯀꯣ ꯐꯖꯅꯕ. ꯊꯥꯖ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯊꯣꯛꯇꯨꯅ ꯀꯔꯤ ꯁꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯊꯣꯛꯂꯛꯏ. ꯑꯍꯨꯝꯗꯨꯁꯨ ꯆꯠꯅꯅꯕ ꯊꯣꯛꯂꯛꯏ. ꯍꯟꯗꯛ ꯂꯥꯛꯄ ꯑꯗꯨꯗꯗꯤ ꯑꯍꯥꯟꯕ ꯎꯅꯈꯤꯕ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯂꯥꯛꯏ. ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯄꯔꯦꯡꯗ ꯍꯧꯔꯤꯕ ꯂꯩ ꯑꯃꯗꯤ ꯎ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯍꯔꯥꯎꯅ ꯑꯌꯥ, ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯅ. ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯌꯥꯝ ꯐꯖꯕꯅꯦꯅ. ꯇꯥꯆꯧꯕ, ꯉꯁꯥꯏꯅ ꯁ꯭ꯋꯥꯏꯁꯦ ꯄꯨꯕꯤꯒꯦꯗꯤ ꯍꯥꯏꯗꯦ. ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯗꯤ. ꯍꯧꯖꯤꯛꯇꯤ ꯌꯦꯡꯕ ꯄꯦꯜꯂꯔꯣꯏ, ꯆꯠꯇꯣꯔꯦ. ꯊꯣꯏꯕꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯔꯥꯎꯅ ꯌꯦꯡꯉꯤ ꯑꯀꯣꯏꯕꯗꯣ. ꯊꯥꯖ ꯌꯥꯏꯃꯒ ꯊꯣꯛꯂꯛꯏ. ꯌꯥꯏꯃ ꯆꯥꯎꯕ ꯈꯣꯏ ꯂꯩꯕꯗꯨ ꯎꯔꯦ. ꯏꯆꯦ, ꯑꯥꯗ ꯂꯩꯁꯤꯔꯣ? ꯃꯥꯅꯤ. ꯑꯁꯤꯗꯤ ꯐꯖꯔꯝꯗꯣꯏ ꯃꯥꯜꯂꯤꯍꯦ. ꯊꯥꯖ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯃꯤꯍꯨꯟ ꯑꯗꯨ ꯁꯨꯖꯤꯜꯂꯛꯇ꯭ꯔꯦ. ꯊꯥꯖ ꯄꯥꯈꯠꯅ ꯌꯥꯏꯃ, ꯆꯠꯂꯒꯨꯝꯁꯦ, ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯑꯁ, ꯀꯩꯅꯣ ꯏꯆꯦ, ꯊꯑꯣꯏꯀꯤ ꯂꯥꯛꯑꯒ. ꯑꯁ, ꯏꯆꯦꯗꯣ ꯌꯥꯝ ꯄꯥꯈꯠꯂꯦꯕ. ꯌꯥꯅꯤ, ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯑꯣ, ꯑꯩ ꯀꯧꯒꯦ. ꯑꯣ, ꯇꯥꯆꯧꯕ. ꯃꯩꯔꯥꯕ ꯌꯦꯡꯊꯣꯔꯛꯏ. ꯃꯩꯔꯥꯕ ꯎꯅ ꯄꯔꯦꯡ ꯍꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯊꯥꯖꯅ ꯏꯪꯅ ꯏꯀꯥꯏꯖꯅ ꯁꯤꯜꯂꯛꯂꯤꯕ ꯅꯥꯃꯤꯕ ꯃꯥꯒ ꯂꯥꯟꯊꯦꯡꯅꯗꯨꯅ ꯃꯁꯥ ꯑꯗꯨ ꯇꯥꯁꯤꯟꯗꯨꯅ ꯏꯀꯥꯏꯅ ꯂꯦꯞꯂꯤꯕꯗꯨ ꯎꯔꯛꯏ. ꯃꯩꯔꯥꯕ ꯊꯥꯖꯕꯨ ꯌꯦꯡꯗꯨꯅ ꯃꯤꯠ ꯀꯨꯞꯇꯅ ꯂꯩꯈ꯭ꯔꯦ. ꯁꯣꯔ ꯍꯣꯟꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯊꯣꯔꯛꯏ꯫
ꯆꯥꯎꯕꯅ ꯄꯣꯞ ꯂꯥꯎꯅ ꯊꯥꯔꯛꯑꯦ ꯑꯗꯨꯒ ꯑꯣꯏ ꯆꯠꯁꯤꯜꯂꯛꯑꯣ ꯃꯩꯔꯥꯕ ꯆꯥꯎꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯆꯥꯎꯕ ꯑꯁꯤꯕꯨ ꯊꯥꯖꯔꯣ ꯃꯥꯅꯤ ꯀꯩꯅꯣ ꯀꯩ ꯈꯨꯐꯖꯅꯣ ꯑꯁꯤꯗꯤ ꯑꯁꯥꯕ ꯃꯔꯛꯁꯤꯗ ꯏꯪ ꯏꯪ ꯂꯥꯎꯋꯦ ꯋꯥꯅꯤ ꯂꯥꯏꯒꯤ ꯃꯆꯥꯒ ꯃꯥꯜꯂꯦꯕ ꯂꯋꯥꯏ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯏꯪꯕꯅꯤ ꯑꯅꯤꯗꯨ ꯆꯪꯁꯤꯜꯂꯤ ꯊꯥꯖꯁꯨ ꯌꯥꯏꯃꯅ ꯆꯤꯡꯗꯨꯅ ꯂꯥꯛꯏ ꯊꯥꯖ ꯄꯥꯈꯠꯅ ꯌꯥꯏꯃꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯏ ꯑꯗꯨꯒ ꯌꯥꯏꯃ ꯆꯪꯉꯒꯨꯝꯁꯦꯕ ꯏꯆꯦꯒꯤ ꯃꯤꯍꯨꯜꯁꯦ ꯄꯥꯏꯊꯣꯔꯛꯀꯗꯧꯔꯦꯕ ꯏꯆꯦ ꯂꯥꯛꯑꯣꯕ ꯃꯤ ꯆꯠꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦꯕ ꯊꯥꯖꯅ ꯏꯀꯥꯏ ꯏꯀꯥꯏꯅ ꯑꯃꯨꯕ ꯁꯝꯂꯥꯡ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨꯗ ꯍꯥꯏꯊꯔꯛꯂꯤꯕ ꯃꯁꯝ ꯑꯗꯨ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯈꯣꯝꯀꯠꯆꯗꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯊꯣꯏꯕꯤꯁꯨ ꯎꯔꯦ ꯊꯣꯏꯕꯤꯅ ꯑꯦ ꯉꯁꯥꯏ ꯅꯨꯄꯤꯗꯨꯔꯅꯦ ꯑꯁꯤꯕꯣ ꯊꯣꯏꯕꯤ ꯃꯃꯤꯠ ꯑꯗꯨ ꯀꯟꯅ ꯑꯃꯨꯛ ꯎꯏꯁꯤꯜꯂꯤ ꯑꯗꯨꯒ ꯑꯣꯏꯔ ꯃꯥꯜꯂꯤ ꯀꯔꯤ ꯈꯨꯐꯖꯅꯣ ꯑꯁꯤꯗꯤ ꯉꯁꯥꯏꯗꯤ ꯌꯥꯝ ꯊꯤꯍꯧꯕꯅꯤ ꯃꯥꯜꯂꯅꯦ ꯑꯁꯤꯕꯣ ꯃꯥꯅꯤꯗ ꯉꯁꯥꯏꯒꯤꯗꯨꯅꯤ ꯑꯦ ꯇꯥ ꯃꯩꯔꯥꯕꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦꯅꯦ ꯑꯁꯤꯅꯅꯤꯗꯅ ꯇꯥ ꯃꯩꯔꯥꯕꯅ ꯉꯥꯎꯔꯤꯁꯤꯗꯤ ꯊꯣꯏꯕꯤ ꯈꯔ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯦ ꯑꯗꯨꯒ ꯁꯤꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯩꯅꯦ ꯇꯥ ꯃꯩꯔꯥꯕꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ ꯃꯩꯔꯥꯕꯅ ꯊꯥꯖꯕꯨ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯛꯏ ꯃꯁꯤꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤ ꯑꯣꯏꯔꯦ ꯊꯥꯖꯅ ꯍꯩꯅꯖꯗꯕ ꯇꯧꯐꯝ ꯈꯪꯗꯕ ꯃꯩꯔꯥꯕꯅ ꯌꯦꯡꯊꯔꯛꯄꯗ ꯊꯥꯖꯒꯤ ꯈꯣꯡꯕꯤ ꯑꯗꯨ ꯍꯋꯥ ꯁꯦꯟꯗꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯦꯟꯇꯣꯛꯇꯨꯅ ꯁꯨꯛꯁꯟꯗꯨꯅ ꯏꯀꯥꯏꯕ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯩꯔꯥꯕ ꯃꯗꯨ ꯎꯕꯗ ꯍꯦꯟꯅ ꯅꯣꯛꯅꯤꯡꯂꯛꯏ ꯃꯩꯔꯥꯕ ꯅꯣꯛꯐꯦꯠ ꯇꯧꯏ ꯌꯥꯝ ꯏꯀꯥꯏꯔꯕ ꯊꯥꯖ ꯍꯣꯏ ꯍꯥꯏꯅ ꯃꯉꯛ ꯅꯣꯝꯃꯤ ꯃꯩꯔꯥꯕ ꯊꯥꯖꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯇꯞꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯏꯀꯥꯏꯔꯒ ꯂꯩꯔꯗꯤ ꯀꯃꯥꯏ ꯌꯥꯗꯣꯏꯕ ꯀꯅꯥ ꯈꯪꯗꯣꯏꯕ ꯑꯗꯨꯁꯨ ꯈꯪꯗꯦ ꯃꯩꯔꯥꯕ ꯅꯣꯛꯊꯣꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯌꯥꯏꯃꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯑꯕꯦꯝꯃ ꯅꯣꯏ ꯆꯦꯁꯦ ꯏꯀꯥꯏ ꯌꯥꯝꯅ ꯊꯤꯒꯟꯕ ꯃꯥꯜꯂꯤ ꯌꯥꯝ ꯊꯤꯒꯟꯕꯅꯦ ꯁꯤꯐꯥꯎ ꯑꯩꯅ ꯅꯝꯗꯅ ꯄꯨꯔꯛꯏꯅꯤ ꯃꯊꯪꯗꯁꯨ ꯅꯝꯗꯅ ꯑꯗꯨꯝ ꯄꯨꯔꯛꯎꯀꯣ ꯑꯩꯅ ꯑꯆꯥꯄꯣꯠ ꯑꯗꯨꯝ ꯂꯩꯔꯛꯇꯣꯏꯅꯤ ꯊꯥꯖ ꯃꯩꯔꯥꯕꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯉꯝꯗ꯭ꯔꯗꯨꯅ ꯌꯥꯏꯃ ꯆꯪꯉꯁꯤꯔꯥ ꯆꯪꯉꯒꯦ ꯍꯥꯏꯔꯣ ꯆꯪꯉꯒꯦ ꯑꯗꯣ ꯍꯋꯥꯏꯖꯥꯔ ꯈꯤꯇ ꯂꯩꯈꯤꯒꯦꯗꯅ ꯌꯨꯝꯗ ꯆꯥꯎꯒꯦ ꯊꯥꯖ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯃꯩꯔꯥꯕ ꯌꯦꯡꯗꯨꯅ ꯅꯣꯛꯂꯒ ꯂꯩꯍꯧꯏ ꯌꯥꯏꯃꯅ ꯍꯋꯥꯏꯖꯥꯔ ꯂꯧꯕ ꯆꯠꯂꯤ ꯑꯣꯏꯔꯝꯅꯤꯌꯦ ꯅꯣꯏꯆꯦꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯒꯟꯗꯕ꯭ꯔꯥ ꯉꯥꯡꯗꯕꯅꯤ ꯑꯗꯣ ꯑꯃꯨꯛ ꯑꯃꯨꯛ ꯁꯥꯎꯔꯛꯄꯗꯗꯤ ꯌꯥꯝ ꯁꯥꯊꯤꯕꯅꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯊꯥꯖ ꯍꯋꯥꯏꯖꯥꯔ ꯃꯌꯣꯝ 2-3 ꯄꯨꯊꯣꯔꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯃꯩꯔꯥꯕꯗ ꯀꯩꯁꯨ ꯍꯥꯏꯗꯅ ꯄꯤ ꯃꯩꯔꯥꯕ ꯌꯥꯗꯦ ꯎꯍꯟꯗꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯍꯋꯥꯏ ꯑꯗꯨ ꯂꯧꯗꯨꯅ ꯁꯦꯜꯗꯤ ꯀꯌꯥꯅꯣ ꯌꯥꯔꯅꯤ ꯁꯦꯜꯗꯤ ꯌꯥꯏꯃ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯅꯤꯗꯨ ꯆꯪꯒꯦ ꯇꯧꯏ ꯃꯩꯔꯥꯕꯅ ꯊꯥꯖ ꯑꯝꯇ ꯉꯥꯏꯈꯣ ꯊꯥꯖ ꯃꯥꯏꯗꯤ ꯂꯩꯊꯣꯛꯇꯅ ꯂꯦꯞꯇꯨꯅ ꯂꯩ ꯃꯩꯔꯥꯕ ꯇꯨꯡꯂꯣꯝꯗꯒꯤ ꯅꯥꯀꯣꯡ ꯃꯌꯥ ꯑꯗꯨꯗ ꯇꯞꯅ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯏꯀꯥꯏꯕ ꯐꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯩꯔꯥꯕ ꯂꯥꯛꯂꯦ ꯊꯥꯖ ꯈꯪꯍꯧꯗꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯊꯥꯖ ꯂꯩꯊꯣꯛꯇꯨꯅ ꯅꯨꯄꯥ ꯃꯥꯅ ꯐꯟꯗꯨꯅ ꯋꯥꯡꯅ ꯆꯥꯎꯅ ꯃꯥꯡꯗ ꯆꯠꯂꯤꯕ ꯃꯩꯔꯥꯕꯒꯤ ꯁꯕꯥꯜ ꯑꯗꯨꯕꯨ ꯌꯦꯡꯖꯔꯛꯏ ꯃꯩꯔꯥꯕ ꯃꯥꯗꯤ ꯊꯥꯖꯅ ꯌꯦꯡꯂꯤꯕꯗꯨ ꯎꯗ꯭ꯔꯦ ꯆꯥꯎꯕꯗ ꯇꯥ ꯆꯥꯎꯕ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯊꯣꯏꯕꯤ ꯍꯔꯥꯎꯅ ꯇꯥ ꯃꯩꯔꯥꯕ ꯑꯁꯤ ꯅꯨꯄꯤꯁꯤꯗꯤ ꯐꯖꯩꯍꯦ ꯇꯥ ꯃꯩꯔꯥꯕꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ ꯊꯥꯖ ꯑꯃꯗꯤ ꯌꯥꯏꯃꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯏꯆꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯃꯁꯛ ꯐꯖꯗ꯭ꯔꯥ ꯑꯗꯣ ꯏꯆꯦ ꯅꯪ ꯃꯥꯒ ꯀꯣꯏꯅꯔꯕꯣ ꯀꯣꯏꯅꯗꯦꯍꯦ ꯀꯣꯏꯅꯗ꯭ꯔꯒ ꯀꯩꯗꯧꯕꯒꯤ ꯐꯨꯔꯤꯠꯀ ꯑꯆꯥꯄꯣꯠꯀ ꯂꯩꯔꯛꯏꯕ ꯃꯤ ꯑꯗꯨꯗꯤ ꯁꯨꯝ ꯂꯩꯔꯛꯄꯅꯤ ꯀꯩꯅꯣ ꯑꯗꯣ ꯀꯣꯏꯅꯔꯣ ꯍꯥꯏꯕ ꯏꯆꯦꯒ ꯇꯜꯂꯤ ꯏꯆꯦ ꯇꯟꯒꯅꯣꯕ ꯃꯁꯛꯁꯨ ꯐꯖꯩ ꯁꯦꯜꯁꯨ ꯄꯥꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯏꯆꯦꯅ ꯃꯉꯣꯟꯗ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗꯁꯨ ꯂꯥꯛꯄ ꯌꯥꯔꯅꯤ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯕ ꯍꯩꯄꯥ ꯅꯪꯅ ꯁꯤꯜꯂꯤꯕ ꯁꯤꯟꯕꯩ ꯋꯥ ꯅꯠꯇꯦꯅꯦ ꯑꯆꯥꯄꯣꯠ ꯑꯍꯥꯎꯕ ꯃꯌꯥꯝ ꯂꯩꯔꯛꯇ꯭ꯔꯣ ꯌꯥꯏꯃ ꯃꯥꯗꯤ ꯉꯥꯡꯒꯅꯤ ꯉꯥꯡꯂꯣꯏ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯊꯥꯖ ꯃꯥꯁꯨ ꯇꯨꯡꯗ ꯊꯣꯛꯀꯗꯧꯔꯤꯕ ꯑꯗꯨꯗꯤ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥ ꯊꯃꯣꯏ ꯑꯗꯨ ꯍꯦꯛꯇ ꯇꯤꯡꯊꯣꯛꯄꯗꯤ ꯉꯝꯖꯗ꯭ꯔꯤ ꯕꯤꯅꯣ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ ꯃꯩꯔꯥꯕ ꯆꯪꯂꯛꯏ ꯑꯗꯨꯒ ꯏꯃꯥ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯤꯅꯣ ꯏꯔꯣꯜꯂꯒ ꯉꯥ ꯑꯃ ꯇꯥꯎꯔꯒꯦ ꯃꯩꯔꯥꯕ ꯏꯟꯁꯥꯡ ꯑꯗꯨ ꯆꯥꯅꯤꯡꯗꯕ ꯁꯥꯏ ꯑꯗꯨꯒ ꯑꯁ ꯑꯣꯟꯊꯣꯛꯅ ꯆꯥꯅꯤꯡꯈꯤꯗ꯭ꯔꯦ ꯏꯃꯥ ꯏꯔꯣꯟꯕꯁꯦ ꯑꯗꯨꯏ ꯁꯔꯨꯛ ꯍꯋꯥꯏꯖꯥꯔꯁꯦ ꯃꯔꯣꯏꯒ ꯊꯣꯡꯁꯤ ꯀꯗꯥꯏꯗꯒꯤ ꯍꯋꯥꯏꯅꯣ ꯁꯤꯅ ꯃꯩꯔꯥꯕ ꯅꯣꯛꯐꯦꯠ ꯇꯧꯏ ꯆꯥꯎꯕꯅ ꯃꯣꯏꯗꯒꯤ ꯍꯥꯄꯛꯄꯅꯤ ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ ꯃꯇꯨꯡꯒ ꯍꯥꯄꯛꯀꯅꯨ ꯍꯥꯏꯌꯨꯀꯣ
ꯅꯄꯥꯅ ꯌꯥꯈꯤꯗ꯭ꯔꯕ ꯑꯄꯨꯝꯕ ꯄꯣꯠꯅꯤ ꯆꯥꯕ ꯐꯠꯇꯦꯅ ꯍꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤꯅꯦ ꯁꯨꯝꯕ ꯑꯍꯥꯎꯕ ꯄꯣꯠꯁꯦ ꯑꯝꯇ ꯆꯥꯕ ꯍꯩꯇꯕꯅꯤ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯅꯪꯅ ꯃꯁꯤ ꯊꯣꯡꯉꯣ ꯍꯥꯏꯁꯤꯕꯨ ꯏꯃꯥꯗꯤ ꯃꯔꯣꯏꯁꯨ ꯑꯝꯇ ꯂꯩꯍꯧꯗꯦ ꯍꯣꯔꯦꯟ ꯑꯣꯏꯅ ꯊꯣꯡꯉꯁꯤ ꯌꯥꯗꯦ ꯌꯥꯗꯦ ꯍꯧꯖꯤꯛ ꯊꯣꯡꯁꯦꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯄꯥꯕꯨꯡ ꯂꯩꯕꯅꯤꯅ ꯌꯥꯗꯦ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯑꯩ ꯂꯩꯔꯨꯒꯦ ꯏꯃꯥꯒꯤ ꯆꯥꯛꯇꯨꯗ ꯂꯣꯏꯔꯝꯃꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯩꯔꯥꯕ ꯊꯨꯅ ꯊꯣꯛꯈꯤ ꯏꯍꯦ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯒꯝꯚꯤꯔ ꯃꯍꯧꯁꯥꯅ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯗ ꯍꯧꯔꯛꯄ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯉꯥꯜ ꯐꯅ ꯐꯪꯕ ꯄꯣꯠ ꯑꯃꯒꯤ ꯑꯐ ꯐꯠꯇ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ ꯑꯗꯨꯅ ꯏꯃꯨꯡ ꯑꯁꯤꯗ ꯆꯥꯕ ꯆꯤꯟꯖꯥꯛꯁꯨ ꯑꯃꯍꯦꯛꯇ ꯇꯥꯞ ꯆꯥꯅꯗꯦ ꯊꯣꯏꯕꯤ ꯃꯃꯥꯅ ꯎꯇꯤ ꯊꯣꯡꯉꯤ ꯍꯥꯏꯅ ꯏꯟꯁꯥꯡ ꯊꯤꯜꯂꯛꯏ ꯏꯃꯥꯕꯣ ꯏꯃꯥꯕꯣ ꯑꯣ ꯇꯥꯔꯦ ꯆꯥꯛꯁꯪꯗ ꯂꯩꯌꯦ ꯏꯃꯥꯕꯣ ꯆꯥꯛ ꯊꯣꯡꯉꯤꯔꯣ ꯀꯩ ꯏꯟꯖꯥꯡꯅꯣ ꯏꯃꯥꯕꯣꯛꯇꯤ ꯏꯔꯣꯟꯒꯦꯅ ꯇꯧꯕꯅꯤ ꯅꯪ ꯇꯥ ꯃꯩꯔꯥꯕꯅ ꯍꯋꯥꯏꯖꯥꯔ ꯊꯣꯡꯉꯣꯅ ꯃꯔꯣꯏ ꯂꯩꯔꯨꯅꯤꯅ ꯆꯠꯈꯤ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥ ꯃꯩꯔꯥꯕꯁꯦ ꯐꯖꯅ ꯉꯥꯎꯔꯦꯗꯅ ꯍꯥ ꯀꯔꯤ ꯍꯥꯏꯕꯅꯣꯅꯦ ꯊꯣꯏꯕꯤ ꯀꯩꯁꯨ ꯍꯥꯏꯗꯦ ꯅꯪꯒꯤꯗꯨꯕꯨ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯎꯇꯤ ꯊꯣꯡꯕꯅꯤ ꯏꯃꯥꯕꯣꯛ ꯏꯁ ꯍꯥꯎꯈ꯭ꯔꯅꯤꯗ ꯀꯗꯥꯏ ꯇꯥꯂꯛ ꯑꯁꯤꯗ ꯃꯩꯔꯥꯕꯁꯨ ꯃꯔꯣꯏ ꯄꯨꯗꯨꯅ ꯂꯥꯛꯏ ꯊꯣꯏꯕꯤ ꯅꯪꯁꯨ ꯂꯥꯛꯑꯝꯃꯤꯔꯣ ꯏꯃꯥ ꯑꯁꯤꯗ ꯂꯩꯔꯦ ꯊꯣꯏꯕꯤ ꯅꯪꯁꯨ ꯃꯔꯣꯏꯁꯤ ꯈꯔ ꯃꯜꯂꯝꯃꯨ ꯏꯃꯥꯅ ꯃꯜꯂꯒ ꯂꯩꯔꯗꯤ ꯄꯥꯕꯨꯡ ꯂꯥꯛꯄꯅ ꯍꯥꯟꯇꯥꯔꯦ ꯊꯣꯏꯕꯤ ꯇꯧꯒꯦ ꯌꯥꯎꯅ ꯃꯟꯕ ꯇꯜꯂꯗꯤ ꯊꯣꯡꯉꯨꯅꯨ ꯌꯥꯗ꯭ꯔꯣ ꯍꯋꯥꯏꯖꯥꯔ ꯌꯥꯝ ꯆꯥꯅꯤꯡꯉꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯩꯃꯥ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯜꯂꯨ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯏꯜꯂꯤ ꯊꯣꯏꯕꯤ ꯃꯀꯣꯛ ꯑꯗꯨ ꯅꯥꯜꯂꯤ ꯕꯤꯅꯣꯗꯤ ꯉꯥꯡꯅꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯕ ꯅꯠꯇꯦ ꯃꯔꯣꯏ ꯑꯗꯨ ꯁꯦꯝꯅ ꯈꯪꯗꯦ ꯀꯔꯤ ꯂꯥꯏ ꯑꯣꯛꯅꯔꯕꯅꯣ ꯃꯔꯣꯏ ꯊꯣꯡꯕ ꯆꯥꯒꯦꯅ ꯇꯧꯔꯤꯁꯤꯅꯤ ꯀꯅꯥꯅꯕꯨ ꯄꯤꯖꯔꯛꯄꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯎꯁꯣꯞ ꯃꯦꯂꯥꯗ ꯆꯥꯕꯗꯨꯗꯒꯤ ꯍꯦꯟꯅꯁꯨ ꯆꯥꯖꯗꯦ ꯍꯣ ꯆꯥꯅꯤꯡꯅꯤꯌꯦ ꯆꯥꯅꯤꯡꯕꯒꯤ ꯃꯔꯝ ꯌꯥꯝ ꯂꯩꯌꯦ ꯁꯤꯗꯒꯤꯗꯤꯅꯦ ꯍꯋꯥꯏꯖꯥꯔ ꯉꯥꯛꯇꯅꯤ ꯆꯥꯔꯛꯇꯣꯏꯁꯦ ꯃꯩꯔꯥꯕ ꯅꯣꯛꯇꯨꯅ ꯏꯁ ꯌꯥꯝ ꯈꯪꯉꯦꯗ ꯑꯕꯣ ꯅꯪ ꯂꯣꯏꯁꯤꯜꯂꯣꯅꯦ ꯏꯃꯥꯕꯣ ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯌꯦꯡꯉꯨ ꯑꯗꯨꯒꯅꯦ ꯇꯥ ꯆꯥꯎꯕ ꯈꯣꯏꯔꯨꯝꯗꯁꯨ ꯇꯣꯏꯅ ꯆꯠꯂꯗꯕꯅꯤ ꯃꯩꯔꯥꯕ ꯃꯅꯥꯛꯇ ꯂꯩꯕ ꯃꯔꯣꯏ ꯑꯃꯅ ꯊꯣꯡꯒꯦ ꯇꯧꯏ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯊꯣꯏꯕꯤ ꯅꯣꯛꯇꯨꯅ ꯂꯣꯠꯂꯤ ꯕꯤꯅꯣꯅ ꯍꯥꯏ ꯇꯣꯛꯑꯣ ꯀꯣꯛ ꯉꯥꯎꯏ ꯀꯔꯤꯅꯣꯃꯤ ꯅꯈꯣꯏ ꯑꯅꯤꯅ ꯎꯅꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯩꯔꯥꯕ ꯆꯠꯂꯣ ꯅꯪꯒꯤ ꯅꯊꯧ ꯇꯧꯔꯨꯆꯣ ꯏꯃꯥ ꯆꯥꯛꯁꯦ ꯂꯣꯏꯔꯒ ꯀꯧꯔꯛꯑꯒꯦ ꯑꯉꯥꯡꯅ ꯍꯩꯄꯥ ꯌꯥꯝ ꯁꯥꯖꯅꯨꯀꯣ ꯆꯩꯁꯦ ꯌꯥꯝ ꯅꯥꯕꯅꯤ ꯊꯣꯏꯕꯤ ꯎꯁꯤꯠꯇꯅ ꯃꯔꯩ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯃꯦ ꯑꯩꯈꯣꯏꯗꯤ ꯁꯥꯗꯣꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯍꯧꯏ ꯕꯤꯅꯣ ꯃꯩꯔꯥꯕ ꯆꯠꯈ꯭ꯔꯕꯗ ꯍꯥꯏ ꯅꯪꯕꯨ ꯑꯩꯈꯣꯏ ꯃꯩꯔꯥꯕꯁꯤꯕꯨ ꯅꯨꯄꯤꯒ ꯀꯣꯏ ꯂꯥꯛꯑꯕꯥꯏꯃꯤ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯈꯪꯗꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ ꯅꯣꯛꯐꯦꯠꯇ ꯇꯧꯏ ꯃꯁꯦ ꯁꯣꯏꯔꯝꯃꯅꯤ ꯀꯣꯏꯕꯃꯛꯇꯤ ꯑꯣꯏꯔꯝꯃꯣꯏꯗ ꯐꯝꯖꯕ ꯑꯣꯏꯔꯤꯅꯤ ꯑꯗꯣ ꯍꯋꯥꯏꯖꯥꯔꯗꯤ ꯈꯔ ꯇꯣꯏꯅ ꯆꯥꯔꯅꯤꯀꯣ ꯏꯃꯥꯕꯣ ꯊꯣꯏꯕꯤ ꯃꯥꯁꯨ ꯃꯔꯧ ꯂꯩꯅ ꯋꯥ ꯉꯥꯡꯂꯝꯂꯒ ꯃꯔꯣꯏ ꯑꯗꯨ ꯃꯟꯕ ꯂꯣꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯕꯤꯅꯣ ꯆꯥꯛ ꯑꯗꯨ ꯊꯣꯡꯅ ꯑꯋꯣꯏ ꯇꯥꯈꯩ ꯃꯁꯤꯕꯨ ꯅꯨꯄꯤꯒ ꯀꯣꯏꯔꯖꯥꯠꯂꯅꯦ ꯅꯨꯄꯤꯒ ꯀꯣꯏꯔꯗꯤ ꯐꯈ꯭ꯔꯅꯤꯗ ꯈꯔ ꯊꯨꯅ ꯄꯨꯔꯛꯑꯗꯤ ꯒꯝꯚꯤꯔ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯏꯟꯖꯥꯡ ꯃꯅꯝꯁꯤꯗꯤ ꯍꯥꯎꯏꯅ ꯀꯔꯤ ꯏꯟꯖꯥꯡꯅꯣꯅꯦ ꯕꯤꯅꯣ ꯍꯣ ꯅꯆꯥ ꯅꯨꯄꯥꯅ ꯆꯥꯎꯕ ꯈꯣꯏꯗꯒꯤ ꯍꯋꯥꯏꯖꯥꯔ ꯄꯨꯔꯛꯑꯦꯅ ꯊꯣꯡꯉꯣꯅ ꯊꯣꯡꯉꯤ ꯃꯔꯣꯏꯒ ꯐꯔꯦ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ ꯉꯁꯤꯗꯤ ꯑꯩ ꯏꯔꯨꯈꯤꯒꯦ ꯕꯤꯅꯣ ꯆꯥꯛ ꯊꯤꯗꯨꯅ ꯃꯆꯥꯕꯨꯁꯨ ꯀꯧꯔꯛꯏ ꯃꯩꯔꯥꯕ ꯆꯥꯛ ꯂꯣꯏꯔꯦ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯃꯩꯔꯥꯕ ꯐꯨꯔꯤꯠ ꯑꯗꯨ ꯊꯦꯛꯈꯠꯅ ꯆꯪꯂꯛꯏ ꯃꯅꯝꯁꯤꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯤꯍꯦ ꯍꯥꯎꯅꯤ ꯅꯃꯥ ꯌꯥꯝꯅ ꯍꯩꯕꯤꯅ ꯊꯣꯡꯕ ꯊꯥꯛꯄꯅꯤ ꯃꯩꯔꯥꯕ ꯍꯥꯏꯔꯛꯏꯕꯗꯨ ꯈꯪꯏ ꯆꯥꯛ ꯑꯗꯨ ꯇꯣꯠꯅ ꯍꯥꯎꯅꯤꯗ ꯉꯁꯤꯗꯤ ꯑꯩꯅ ꯈꯪꯏ ꯒꯝꯚꯤꯔ ꯆꯈꯣꯝ ꯑꯃ ꯍꯨꯞꯄꯤ ꯍꯥꯎꯏꯍꯦ ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤꯗꯅ ꯑꯗꯨꯅꯤ ꯄꯥꯕꯨꯡ ꯑꯗꯣ ꯍꯥꯎꯔꯤꯁꯦ ꯏꯃꯥꯅ ꯅꯠꯇꯦ ꯕꯤꯅꯣꯅ ꯑꯃꯨꯛ ꯏꯃꯥꯅ ꯊꯣꯡꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯊꯣꯡꯉꯤꯕ ꯍꯥꯏꯌꯨ ꯍꯋꯥꯏꯖꯥꯔꯅ ꯍꯥꯎꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯗ ꯏꯃꯥ ꯍꯋꯥꯏꯅ ꯐꯅ ꯍꯥꯎꯗꯨꯅꯁꯨ ꯊꯣꯡꯕ ꯃꯤꯅ ꯍꯩꯇ꯭ꯔꯕꯗꯤ ꯍꯥꯎꯇ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯔꯩ ꯌꯦꯠꯅꯩ ꯒꯝꯚꯤꯔꯅ ꯍꯣꯏ ꯌꯥꯔꯦ ꯅꯃꯥꯅ ꯍꯩꯕꯩꯅꯤ ꯑꯗꯣ ꯍꯋꯥꯏꯁꯤꯕꯨ ꯆꯥꯎꯕ ꯈꯣꯏꯗꯩꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯧ ꯄꯥꯕꯨꯡ ꯅꯠꯇꯦ ꯃꯣꯏꯕꯨ ꯍꯋꯥꯏꯖꯥꯔꯒ ꯌꯣꯟꯕ꯭ꯔꯅꯦ ꯌꯣꯟꯗꯦ ꯃꯣꯏ ꯂꯩꯀꯥꯏꯗ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯂꯣꯟꯕ ꯑꯣꯏꯕꯖꯥꯠꯅꯤ ꯀꯔꯤ ꯅꯨꯄꯤ ꯃꯆꯥꯕ ꯑꯧ ꯄꯥꯕꯨꯡ ꯑꯗꯣ ꯍꯋꯥꯏꯖꯥꯔꯁꯦ ꯍꯥꯎꯕꯒꯤꯕꯨꯗꯤ ꯍꯥꯎꯏ ꯑꯗꯨꯕꯨ ꯌꯥꯝ ꯇꯣꯏꯅ ꯆꯥꯒꯨꯝꯁꯤ ꯏꯄꯥ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦꯀꯣ
ꯒꯝꯚꯤꯔ ꯆꯥꯛ ꯑꯗꯨ ꯇꯣꯛꯇꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯩꯔꯥꯕ ꯃꯥꯗꯤ ꯍꯥꯞꯂꯝꯂꯤꯕ ꯑꯗꯨ ꯐꯥꯎꯕ ꯑꯣꯛꯇ꯭ꯔꯗꯨꯅ ꯏꯃꯥ ꯆꯥꯛ ꯂꯩꯍꯧꯗ꯭ꯔꯕꯣ? ꯀꯩꯅꯣꯅꯦ ꯅꯪꯕꯣ? ꯆꯥꯛꯄꯨ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯕ꯭ꯔꯣ? ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯆꯥꯛ ꯆꯥꯕ ꯐꯥꯎꯕ ꯍꯦꯛ ꯄꯥꯟꯅꯕꯖꯥꯠꯅꯤ, ꯀꯩꯅꯣ ꯈꯪꯗꯦ꯫ ꯌꯥꯔꯦ ꯀꯣꯛ ꯍꯥꯞꯄꯛꯑꯣ꯫ ꯕꯤꯅꯣ ꯆꯥꯛ ꯑꯗꯨ ꯍꯥꯞꯅ ꯍꯥꯞꯅ ꯁꯤꯅ ꯑꯣꯛꯑꯣꯀꯣ, ꯂꯩꯇ꯭ꯔꯦ꯫ ꯍꯣꯏ ꯌꯥꯔꯦ꯫ ꯁꯠꯄꯗꯣ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯩꯔꯥꯕ ꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯃꯤꯅꯤ꯫ ꯁꯠꯄ ꯗꯨꯀꯥꯟꯒꯤ ꯆꯥꯏꯔꯤꯕ ꯄꯣꯠ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯒꯝꯚꯤꯔ ꯂꯥꯛꯇꯨꯅ ꯁꯠꯄ ꯀꯌꯥꯝ ꯋꯥꯠꯂꯤ ꯂꯣꯏꯒꯗꯕ? ꯄꯥꯕꯨꯡ ꯂꯣꯏꯔꯅꯤ꯫ ꯐꯔꯦ ꯂꯣꯏꯁꯜꯂꯣ꯫ ꯒꯝꯚꯤꯔ ꯀꯣꯏꯅ ꯆꯠꯇꯨꯅ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯗꯨ ꯌꯦꯡꯁꯤꯟꯕ ꯍꯦꯛ ꯂꯥꯛꯄꯅꯤ꯫ ꯁꯠꯄ ꯒꯝꯚꯤꯔꯕꯨ ꯇꯥꯟꯅꯗꯨꯅ ꯄꯥꯕꯨꯡ ꯍꯥꯏꯌꯣ꯫ ꯄꯥꯕꯨꯡ ꯉꯁꯤ ꯊꯕꯛ ꯑꯌꯥꯝꯕꯁꯨ ꯂꯣꯏꯁꯤꯜꯂꯒꯦ, ꯍꯌꯦꯡꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯥꯏꯊꯔꯨꯔꯒꯦ꯫ ꯀꯩꯅꯣꯅꯦ ꯁꯠꯄ ꯅꯪꯕꯣ? ꯌꯨꯝꯗ ꯆꯠꯂꯨꯕ ꯀꯨꯏꯈꯤꯗ꯭ꯔꯤꯗꯥꯏꯅꯦ? ꯍꯣꯏ ꯄꯥꯕꯨꯡ, ꯍꯌꯦꯡꯁꯤ ꯇꯉꯥꯏꯐꯗꯕ ꯊꯕꯛ ꯑꯃ ꯂꯩꯕ꯫ ꯐꯔꯦ ꯆꯠꯂꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯒꯝꯚꯤꯔ ꯑꯃꯨꯛ ꯆꯠꯀꯦ ꯇꯧꯏ꯫ ꯁꯠꯄ ꯑꯃꯨꯛ ꯇꯥꯟꯅꯗꯨꯅ ꯄꯥꯕꯨꯡ ꯑꯗꯨ ꯁꯦꯜꯗꯣ ꯌꯥꯔꯗꯤ ꯈꯤꯇ꯫ ꯒꯝꯚꯤꯔꯅ ꯁꯦꯜꯗꯣ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯁꯦ ꯑꯗꯣ ꯁꯠꯄ ꯅꯪ ꯊꯕꯛꯇꯤ ꯃꯉꯝ ꯏꯁꯥꯟ ꯁꯥꯟꯗꯦꯀꯣ? ꯅꯈꯣꯏꯔꯣꯝꯗꯒꯤ ꯃꯤ ꯐꯅ ꯌꯥꯝꯅ ꯁꯨꯕꯅꯤ, ꯅꯪꯗꯧꯅ ꯇꯧꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯈꯣꯏꯗꯤ ꯃꯊꯨꯟ ꯃꯌꯥ ꯌꯥꯝꯅ ꯌꯥꯡꯏ꯫ ꯅꯪꯅ ꯁꯦꯜꯇꯃꯛ ꯍꯥꯏ, ꯊꯕꯛꯂ ꯏꯇꯧ ꯇꯧꯗꯦ꯫ ꯑꯩꯗꯤ ꯃꯗꯨꯒꯨꯝꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯅꯤꯡꯊꯤꯅ ꯊꯕꯛꯁꯨ, ꯅꯈꯣꯏꯒꯤ ꯑꯋꯥꯃꯜ ꯃꯇꯤꯛ ꯆꯥꯅ ꯑꯩꯅ ꯋꯥꯠꯇꯅꯕ ꯄꯤꯒꯅꯤ꯫ ꯒꯝꯚꯤꯔ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯁꯠꯄ ꯁꯥꯎꯔꯞꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯔꯤꯕ ꯊꯕꯛꯁꯤꯗ ꯁꯨꯗꯦꯅꯦ꯫ ꯁꯦꯜ ꯄꯥꯏꯕꯒꯤ ꯍꯧꯅꯕꯤ ꯃꯤ ꯑꯣꯏꯅ ꯎꯗꯕꯁꯦ ꯇꯧꯏ꯫ ꯑꯩꯅ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯃꯥꯡꯍꯜꯂꯝꯃꯒ ꯆꯠꯈꯤꯅꯤꯀꯣ ꯉꯁꯤ ꯁꯥꯎꯗꯅ꯫ ꯁꯠꯄ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯆꯠꯊꯩ꯫ ꯁꯠꯄ ꯅꯣꯡꯉꯥꯜꯂꯗꯨꯅ ꯑꯌꯨꯛ ꯉꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯁꯠꯄ ꯈꯣꯏꯒ ꯊꯥꯖ ꯈꯣꯏꯒ ꯈꯨꯜ ꯊꯪꯅꯕ ꯃꯁꯦꯜꯅꯤ, ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯅꯕꯗꯤ ꯅꯠꯇꯦ꯫ ꯁꯠꯄ ꯍꯜꯂꯛꯄꯒ ꯆꯠꯅꯅꯕ ꯍꯥꯟꯅ ꯇꯧꯏ꯫ ꯃꯃꯥꯅ ꯍꯥꯏ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯍꯜꯂꯛꯄꯒ? ꯀꯨꯏꯔꯣꯏ ꯏꯃꯥ, ꯑꯁ꯭ꯋꯥꯏꯐꯥꯎꯗꯅꯤ꯫ ꯁꯠꯄ ꯊꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯀꯥꯡꯕꯨ ꯑꯗꯨꯗꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯆꯠ ꯄꯥꯟꯅꯕꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯅꯤ꯫ ꯍꯥꯏꯅ ꯁꯠꯄꯅ ꯁꯦꯜ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯇꯥꯜꯂꯤ꯫ ꯑꯗꯨꯒꯤ ꯋꯥꯗꯨꯃ ꯑꯇꯩꯗ ꯂꯩꯕ ꯅꯠꯇꯦ, ꯃꯌꯥꯝꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯊꯤ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯠꯄ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯤꯗꯤ ꯂꯣꯏꯅ ꯁꯨꯔꯝꯃꯦꯅ꯫ ꯅꯪ ꯂꯥꯛꯑꯕꯣ? ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯀꯨꯏꯗ꯭ꯔꯤꯌꯦ, ꯌꯧꯔꯛꯇ ꯉꯥꯏꯔꯤ꯫ ꯑꯩꯈꯣꯏ ꯁꯠꯄꯁꯦ ꯏꯝꯐꯥꯜꯗ ꯂꯩꯕꯒꯤꯔ ꯀꯩꯅꯣ ꯀꯨꯆꯨꯒꯥꯁꯦ ꯉꯧꯊꯣꯔꯛꯏꯅꯦ, ꯁꯛꯀꯥꯁꯦ ꯁꯨꯝ ꯐꯖꯊꯣꯔꯛꯑꯦꯕ꯫ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯐꯖꯅꯕ ꯍꯥꯏꯗꯅ ꯊꯥꯖꯒꯤ ꯍꯋꯥꯏ ꯃꯍꯤ ꯇꯩꯁꯦ ꯍꯥꯏꯅꯔꯤꯌꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯅ ꯀꯩꯁꯨ ꯍꯦꯜꯂꯣꯏꯗ꯫ ꯃꯌꯥꯝꯗꯨ ꯅꯣꯛꯅꯩ꯫ ꯁꯠꯄ ꯆꯥꯎꯕꯅ ꯃꯃꯥꯏ ꯑꯗꯨꯗ ꯊꯤꯜꯂꯛꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯒ ꯁꯥꯎꯅ ꯃꯃꯥꯏ ꯑꯗꯨ ꯅꯥꯟꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯃꯥꯏꯁꯤꯗ ꯑꯩꯉꯣꯟꯗ ꯊꯤꯜꯂꯛꯈꯤꯕꯅꯤ꯫ ꯍꯣꯏꯅꯦ, ꯁꯪꯇ꯭ꯔꯤꯛꯀ ꯁꯪꯕꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯠꯄꯗ ꯅꯣꯛꯁꯤꯜꯂꯤ꯫ ꯑꯗꯣ ꯅꯪ ꯀꯥꯎꯔꯝꯗ꯭ꯔꯦ? ꯁꯠꯄ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯂꯥꯎ, ꯃꯥ ꯉꯁꯤꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯁꯠꯄ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯍꯟꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯌꯥꯝ ꯑꯗꯨ ꯍꯧꯅꯗꯨꯅ ꯊꯥꯖꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯁꯠꯄꯅ ꯑꯣꯏ, ꯅꯣꯏ ꯁ꯭ꯋꯥꯏꯒꯤ ꯊꯥꯖ ꯍꯥꯏꯕꯤꯗꯣ ꯑꯗꯨ ꯌꯨꯝ ꯀꯔꯝꯕꯅꯣ? ꯑꯉꯥꯡ ꯑꯃꯅ ꯏꯆꯦ ꯊꯥꯖ ꯍꯣꯏꯒꯤꯔꯣ? ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯤꯗꯣ꯫ ꯇꯨ ꯑꯥꯗꯒꯤ ꯒꯣꯂꯥꯏꯁꯦ ꯑꯁꯤ ꯍꯦꯛ ꯊꯦꯛꯄꯒ ꯂꯩꯔꯕꯅꯤ꯫ ꯃꯌꯥꯝ ꯑꯗꯨ ꯊꯥꯖꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯁꯠꯄꯅ ꯁꯤ ꯌꯨꯝꯁꯦ ꯑꯣꯏꯔꯖꯥꯠꯂꯅꯦ? ꯑꯣꯏꯔꯝꯅꯤ ꯀꯩꯅꯣ, ꯑꯉꯥꯡꯁꯤꯡꯅ ꯍꯥꯏꯔꯤꯗꯨꯗꯤ꯫ ꯁꯤꯗꯤ ꯃꯤꯕꯨ ꯂꯩꯅꯔꯝꯒꯗꯕ ꯃꯥꯟꯗꯦꯗ, ꯇꯦꯛꯊꯔꯛꯀꯗꯧꯔꯤ꯫ ꯏꯕꯣ ꯅꯪꯁꯨ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯤꯒꯤ ꯏꯃꯨꯡꯅꯕꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯝꯒꯗꯧꯔꯤꯕꯒꯦ? ꯁꯨꯃꯥꯡ ꯑꯗꯨꯗ ꯁꯅꯥꯅ ꯁꯥꯟꯅꯕꯗꯨ ꯎꯕꯗ ꯑꯥꯗ ꯑꯉꯥꯡ ꯅꯞꯇꯩꯕ ꯑꯃ ꯁꯥꯟꯅꯩꯁꯤꯗꯤ꯫ ꯍꯣꯏꯅꯦ, ꯑꯣꯏꯔꯝ ꯇꯥꯔꯦ, ꯃꯃꯥꯏꯁꯦ ꯊꯥꯖꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ꯫ ꯃꯌꯥꯝꯗꯨ ꯒꯣꯔꯣꯡ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯅꯥ ꯃꯌꯥꯝ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯀꯤꯗꯨꯅ ꯏꯃꯨꯡꯗ ꯃꯆꯦ ꯀꯧꯗꯨꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯆꯦꯍꯟ! ꯇꯣꯝꯕ ꯀꯩꯗꯧꯔꯦ? ꯊꯣꯡꯒꯥꯟꯗ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯍꯧꯏ꯫ ꯊꯥꯖ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯤ ꯑꯃꯅ꯫ ꯃꯈꯣꯏꯗꯨꯕꯨ ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯍꯥꯏꯕꯅꯤ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯊꯥꯖ ꯅꯥꯁꯣꯟ ꯄꯤꯛꯅꯗꯤ ꯇꯥꯔꯤ꯫ ꯊꯥꯖ ꯃꯥꯡꯒꯣꯟꯗ ꯊꯣꯛꯇꯨꯅ ꯂꯩ꯫ ꯁꯠꯄ ꯊꯥꯖ ꯎꯕꯗ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯃꯥ ꯃꯁꯥꯅꯒ ꯈꯪꯅ ꯃꯥꯡꯒꯣꯜꯗꯒ ꯂꯩꯔꯝꯃꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯁꯤꯜꯂꯤ꯫ ꯊꯥꯖ ꯇꯞꯅ ꯃꯌꯥꯝ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯊꯥꯖꯅꯤ ꯍꯥꯏꯕ ꯈꯪꯅ ꯃꯁꯤꯕꯨ ꯊꯥꯖꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕꯣ? ꯑꯧ ꯃꯥꯅꯤ, ꯑꯩ ꯏꯁꯥꯃꯛꯅꯤ꯫
Nupa amana khara changsili aduga thajabu makhongdagina ton phawba yengi aduga usittana. Hoini. Noina haiba chummine. Sidi hawaijar lonjai haibagi wani langtik langine. Asi haiduna wawa nokshili. Satpana mayam aduda makhut khanduna. Ngaiko. Mayam mingonda adumna haiba hongnabro. Thajada mo onsili aduga. Natrani thaja. Saurunu da. Makhoi khangdaduna tawjarini. Adu nangbu chaka charabrane. Thaja saurabna. Kaino mayamna tawbirise. Haibigadaba wado sasat haibiro. Kaino thaja. Nasa ipapa jakai asuyam sagoliduna. Fajaba maithongse rahuna umkibagumna pungbak hekta maksinkiba. Saunusi nungsibaneba. Asi hairaga thajagi mamai aduda siglai. Thaja sauna makhut adu kanthoi. Mataw adu ubada atomba chenduna mama kaubu chatkre. Satpa karimnana. Haima. Khudka se kanthoi ni he. Ho Thajao. Fajabiye. Hawaijar yonbiye. Hai. Hawaijar yonbiye. Hawaijar kita leijagi ne. Asi haiduna wawa langna noksili. Kaino mayamna pambirise. Aina pamba. Ha. Aina pamba se. Nangi hawaijar do kita leijagi yaroidro. Mala sanana pau piraduna. Macha ani aduga chelai aduga fingna. Icha kadore habano. Kana no nakhoi. Satpa malada tapthasanaduna. Ine. Pakhatpino. Nacha akhoi karisu tawbuna chade. Ine khoigi hawaijar yole haiba aduda kita leijagi haiduna lakpani. Thaja saurabna. Hawaijar kaidre amda leite. Satpa malada oina. Ine. Harisibu chumbro. Chummi bungo. Haujiki oinadi hawaijar amata leite. Pare. Adudi aron balairabadi kita kaibirauba. Adu yaro ibungo. Ibungo khoina lauda yade hairagana. Horen numidang wairamdo aduda oina lao. Ine. Horen lakpusu amhani haujik lakpusu amhani. Kita kaibiu gadorage. Nacha akhoi chajaning mandana tawbani. Mayamna thajagi hawai haina basida. Nacha akhoi su chaning tawbani gaidoge ine. Satpana karimnana ushitana haiba aduda malasu saungning lagli. Karino ni ibungo. Nakhoibu namai aduk yamna thaba hongnabro. Mina yaroi hairadi kok mato udana. Ine. Akhoi se tangai phadraduna haibani. Nakhoina hawaijar lonbase yamna laina khallaba mali. Hawai lonba matamda tawba yaba yadaba haiba mayam amale. Madugi mathakta. Maduna imung ase puribani. Horen iru maitharaga magi mathau tawraga sengna kaigadoribani. Satpa magi furit adu sat thangkatuna manam nammi aduga. Kari. Hojik phawba irujadriba. Adushu leisabina. Aina ngasaina manam lae haidi nangonde oiramba dai. Yengo. Akhoi purise manam ga kaya nushiriba. Hai, Thaja irujadabi leisabiya. Nasakni phafajaraga kaidoba irujadrino. Amana hairakpani mala sauna. Ibungo. Nakhoi gise akhoi bu nupi ngakta lei haiduna usitribara. Haujik laikai taklaga nakhoi bu puhalu haibra. Satpa sauna. Kaino de ine hawai khara legi haibagi aduk yamna sawba hongnade. Haujik namara chabu kachina sida namchanbada kanana kari haiba ngamdurige. Kari he laulo namsilu lau. Mala ileba fi adu khwangche sechili aduga. Laulo namsilu lau ne. Usit thawoidaba. Yai manga saidagi yengduna lairibani tawnarakliba matawaduda pakhatna. Iche, ai ta chawba kauruge. Thaja su pakhatna. Kauruju. Asi hairaga yai machenkre. Satpa madi malaga ngangnarigaida yai machatki haiba khanghaude nupa amana. Satpa mi kaubu chakre. Satpa pakhatna. Ha. Lau, chilawraseba. Satpa manadon adu suru nairaga. Hanubi, mathangdi kaidogiyo. Aduga amaso. Nang cheksilo. Asi hairamlaga mayamadu thuna chatkre. Thajada makhut singduna hairami. Mala yengduna lehawi thaja madi kibana loire. Malana machada. Imagi bema. Nangmu makhoida kari tawrurage. Ima, ai kaisu tawdi. Moi kanano haibasu ai khangdi. Amuktasu thengnadri. Chawba mamaga fingna chelai chawbina. Mala kaidore haibano.
ꯆꯥꯎꯕ ꯀꯣꯟꯊꯣꯡꯆꯩ ꯑꯗꯨ ꯁꯠꯂꯤ ꯑꯗꯨꯒ ꯁꯥꯎꯅ ꯂꯥꯎꯏ꯫ ꯀꯅꯥꯅꯣ ꯏꯆꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗ꯭ꯔꯤꯕꯗꯣ? ꯃꯂꯥꯅ ꯆꯥꯎꯕꯗ ꯆꯥꯎꯕ ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯛ ꯆꯠꯈ꯭ꯔꯦ꯫ ꯏꯆꯥ ꯂꯥꯛꯑꯅꯤ ꯍꯥꯏꯗꯨꯅꯅꯦ ꯀꯤꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯆꯥꯎꯕ ꯆꯩ ꯑꯗꯨ ꯊꯝꯃꯤ ꯑꯗꯨꯒ ꯏꯅꯦ ꯀꯅꯥꯅꯣ? ꯈꯪꯗꯦꯅꯦ ꯑꯩꯁꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯉꯥꯡꯁꯨ ꯃꯥꯟꯗꯦ꯫ ꯊꯥꯖꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯊꯥꯖ ꯅꯪꯗꯤ ꯃꯁꯛ ꯈꯪꯕ꯭ꯔꯣ? ꯈꯪꯗꯤꯌꯦ ꯑꯃꯨꯛꯇꯁꯨ ꯊꯦꯡꯅꯗ꯭ꯔꯤ꯫ ꯆꯥꯎꯕꯤꯅ ꯅꯨꯡꯁꯥ ꯊꯦꯅ ꯀꯔꯤ ꯃꯁꯛꯁꯨ ꯈꯪꯗꯦ ꯍꯥꯏꯕ? ꯏꯁ ꯂꯨꯒꯗꯧꯔꯤꯗ꯫ ꯊꯥꯖ ꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯀꯞꯂꯛꯏ ꯆꯥꯎꯕꯤꯅ꯫ ꯊꯥꯖ ꯀꯔꯤꯒꯤ ꯀꯞꯄꯤꯕꯅꯣ? ꯏꯆꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯂꯩꯔꯤꯁꯤꯗꯤ ꯀꯞꯀꯅꯨ꯫ ꯃꯣꯏꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯆꯥꯎꯕꯅ ꯑꯃꯨꯛ ꯀꯔꯤꯒꯤ ꯏꯆꯜꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯅꯪꯅ ꯃꯈꯣꯏꯕꯨ ꯈꯪꯗ꯭ꯔꯕꯁꯨ ꯃꯈꯣꯏꯅꯗꯤ ꯅꯪꯕꯨ ꯈꯪꯉꯝꯒꯅꯤ ꯑꯗꯨꯅ ꯑꯣꯏꯔꯦ꯫ ꯅꯣꯡꯃꯁꯨ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯂꯥꯛꯂꯒ ꯅꯪꯕꯨ ꯍꯪꯉꯝꯃꯤ꯫ ꯑꯩꯅ ꯐꯨꯔꯒ ꯇꯥꯟꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯣꯏꯔꯖꯥꯠꯂꯣ? ꯀꯔꯤ ꯅꯣꯡꯃꯁꯨ ꯂꯥꯛꯑꯦ ꯍꯥꯏꯕ? ꯍꯣꯏ ꯏꯟꯗꯣꯝꯆꯥ꯫ ꯏꯁ ꯑꯩꯗꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯈꯣꯡꯀꯥꯞ ꯑꯃꯗ ꯆꯠꯄ ꯉꯝꯂꯣꯏꯗꯧꯔꯤꯗꯅ꯫ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛꯀꯤꯗꯣ ꯏꯆꯥ ꯃꯊꯟꯇ ꯂꯩꯔꯝꯕ ꯊꯣꯛꯂꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯂꯥꯁꯨ ꯀꯞꯂꯛꯏ ꯆꯥꯎꯕꯤꯅ꯫ ꯃꯂꯥ ꯇꯣꯛꯑꯁꯤ ꯀꯞꯀꯅꯨ꯫ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯃꯐꯝ ꯂꯣꯏꯅ ꯈꯪꯉꯔꯣꯏ꯫ ꯃꯣꯏꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯁꯦ꯫ ꯆꯥꯎꯕ ꯅꯨꯡꯉꯥꯏꯇꯅ ꯏꯟꯗꯣꯝꯆꯥ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯑꯩ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯄꯥꯕꯒ ꯇꯥꯟꯅꯔꯒ ꯀꯔꯤ ꯇꯧꯕꯅ ꯐꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯟꯅꯔꯒꯦ꯫ ꯃꯃꯥ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯂꯒ ꯑꯅꯤꯗꯨ ꯍꯜꯂꯛꯂꯤ ꯃꯂꯥ ꯃꯊꯥ ꯁꯥꯅ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯍꯋꯥꯏꯖꯥꯔ ꯏꯔꯣꯟꯕ ꯑꯁꯤ ꯇꯣꯛꯑꯁꯤꯔꯥ? ꯏꯃꯥ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯝꯅ ꯍꯤꯡꯉꯤ? ꯑꯗꯨꯁꯨ ꯆꯨꯝ꯫ ꯏꯃꯥ ꯄꯣꯊꯥꯐꯝ ꯈꯪꯗꯦ꯫ ꯄꯨꯛꯅꯤꯡꯁꯦ ꯃꯋꯣꯟ ꯈꯜꯂꯤꯅꯤ ꯅꯪꯕꯨ꯫ ꯌꯥꯏꯃꯅ ꯏꯃꯥ ꯃꯣꯏꯗꯣ ꯑꯩꯈꯣꯏ ꯆꯦ ꯄꯥꯝꯕ ꯅꯨꯄꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯕꯦꯝꯃ ꯃꯊꯪꯗ ꯆꯠꯄꯗꯗꯤꯅꯦ ꯅꯅꯥꯎ ꯑꯃ ꯄꯨꯔꯒ ꯆꯠꯂꯣ꯫ ꯆꯦꯛꯁꯤꯟꯅ ꯆꯠꯀꯗꯕꯅꯤꯀꯣ꯫ ꯆꯠꯄ ꯃꯇꯝꯗ ꯅꯅꯥꯎ ꯑꯃ ꯄꯨꯔꯒ ꯆꯠꯂꯣ꯫ ꯑꯇꯣꯝꯕꯅ ꯏꯄꯪ ꯄꯪꯈꯩ ꯏꯆꯦ ꯑꯩꯒ ꯑꯗꯨꯝ ꯆꯠꯁꯤꯀꯣ꯫ ꯃꯃꯥ ꯃꯆꯥ ꯃꯌꯥꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩ ꯆꯥꯎꯕ꯫ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯃꯄꯥꯒ ꯋꯥ ꯇꯥꯅꯔꯛꯏ꯫ ꯕꯥꯕꯥ ꯉꯁꯤꯒꯤ ꯃꯑꯣꯡꯁꯤꯕꯨ ꯍꯣꯏꯅꯦ ꯏꯄꯥꯁꯨ ꯅꯃꯥꯅ ꯇꯝꯗꯨꯅ ꯇꯥꯔꯤ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯣ ꯊꯥꯖꯒꯁꯨ ꯍꯥꯟꯅ ꯈꯪꯅꯗꯦ ꯍꯥꯏ꯫ ꯀꯔꯝ ꯇꯧꯔꯤꯕꯖꯥꯠꯅꯣ ꯁꯤꯗꯤ? ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯈꯜꯂꯝꯂꯤꯕꯅꯤ ꯕꯥꯕꯥ꯫ ꯑꯩꯅ ꯐꯨꯈꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯏ꯫ ꯑꯩꯁꯨ ꯃꯁꯛꯇꯨꯗꯪ ꯎꯔꯝꯂꯗꯤ ꯈꯪꯒꯗꯕꯅꯤ꯫ ꯑꯩꯁꯨ ꯎꯍꯧꯗ꯭ꯔꯦ꯫ ꯏꯁ ꯂꯨꯒꯗꯧꯔꯤꯗ꯫ ꯅꯨꯄꯤ ꯉꯥꯛꯇꯒ ꯑꯣꯏꯔꯤ꯫ ꯑꯉꯥꯟꯕ ꯃꯇꯝ ꯑꯣꯏꯕꯒꯤ ꯐꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯔꯝꯂꯕꯗꯤ ꯀꯔꯝ ꯇꯧꯅꯤ? ꯆꯥꯎꯕꯤꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯃꯩꯔꯥꯕꯗ ꯄꯥꯎꯁꯦ ꯍꯥꯏꯔꯒ ꯀꯔꯤꯅ ꯐꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯔꯁꯤꯔꯣ? ꯀꯥꯏꯗꯅꯣꯗ ꯏꯃꯥ ꯃꯤ ꯂꯨꯍꯣꯡꯗꯅ ꯂꯧꯅ ꯂꯩꯅꯕꯃꯛꯁꯨ ꯅꯠꯇꯦ꯫ ꯏꯊꯤ ꯅꯨꯡꯉꯥꯏꯅ ꯈꯪꯅꯕꯁꯨ ꯅꯠꯇꯦ꯫ ꯁꯨꯝꯕ ꯋꯥꯈꯜ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯄꯤꯛꯄꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯔꯥꯏꯕꯛ ꯇꯤꯟꯅꯗꯨꯅ ꯊꯨꯡꯅꯕ ꯊꯣꯛꯑꯗꯤ ꯏꯆꯟꯁꯦ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯆꯥꯎꯕꯒꯤ ꯃꯄꯥꯅ ꯆꯨꯝꯃꯤ ꯆꯨꯝꯃꯤ꯫ ꯏꯆꯥꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯅꯪꯅ ꯈꯔ ꯍꯦꯛ ꯌꯦꯡꯁꯤꯟꯕꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯅꯗꯤ ꯑꯣꯏꯔꯣꯏ꯫ ꯂꯩꯀꯥꯏ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯕ ꯏꯌꯥꯎ ꯌꯥꯎꯗꯦ꯫ ꯈꯪꯗ꯭ꯔꯤꯗ ꯏꯆꯥ ꯊꯥꯖꯁꯦ ꯃꯁꯛ ꯑꯁꯤꯅꯒ ꯑꯋꯥꯠꯄ ꯂꯩꯇꯅ ꯐꯖꯔꯦ꯫ ꯑꯗꯨꯅꯅꯦ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯌꯥꯝꯗꯣ ꯑꯣꯏꯕ ꯌꯥꯕ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯥꯖ ꯃꯥꯗꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯅꯨꯡꯁꯤꯅꯩ꯫ ꯊꯥꯖꯒꯤ ꯏꯃꯨꯡꯅꯁꯨ ꯂꯩꯇꯦ ꯂꯥꯏꯔꯦ ꯍꯥꯏꯅ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗꯒꯤ ꯆꯦꯡ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯍꯪꯗꯅ ꯌꯥꯝꯅ ꯏꯖꯠ ꯂꯩꯅ ꯍꯤꯡꯖꯕꯅꯤ꯫ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯒꯨꯟ ꯑꯗꯨꯕꯨ ꯉꯥꯛꯇꯨꯅ ꯊꯥꯖ ꯃꯥꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯥꯗꯤ ꯅꯣꯡꯃꯇ ꯀꯥꯏꯖꯕ ꯂꯥꯟꯖꯕ ꯅꯠꯇꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯌꯥꯝꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯝꯗꯦ꯫ ꯁꯠꯄꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨꯁꯨ ꯀꯅꯥ ꯑꯃꯠꯇꯒꯁꯨ ꯎꯍꯧꯗ꯭ꯔꯦ ꯈꯪꯍꯧꯗ꯭ꯔꯦ꯫ ꯁꯣꯝꯗ ꯁꯠꯄꯅ ꯃꯣꯏꯅ ꯀꯧꯅꯤꯅ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯥꯗꯨꯕꯨ ꯑꯩꯉꯣꯟꯗ ꯐꯨꯔꯛꯄ ꯅꯨꯄꯥꯗꯣ ꯑꯣꯏꯔꯖꯥꯠꯂꯅꯦ? ꯍꯣꯏꯅꯦ ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯁꯤꯁꯨ꯫ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯒ ꯅꯨꯄꯥꯗꯨꯒ ꯃꯣꯏꯒ ꯀꯔꯤ ꯊꯣꯛꯅꯖꯥꯠꯅꯣ? ꯑꯔꯣꯏꯕꯗ ꯊꯥꯖꯗꯣ ꯆꯦꯜꯂꯨꯕ ꯅꯨꯄꯤꯒ ꯑꯣꯏꯔꯝꯗꯅꯀꯣ ꯃꯥꯏ ꯅꯨꯄꯥ ꯑꯣꯏꯔꯝꯅꯤꯀꯣ ꯇꯥꯟꯅꯩ ꯇꯥꯟꯅꯔꯒ꯫ ꯑꯗꯨꯃꯥꯏꯅꯒ ꯑꯣꯏꯔꯝꯃꯗꯤ ꯁꯠꯄ ꯅꯪ ꯀꯝꯗꯧꯕ? ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ꯫ ꯀꯔꯤ ꯆꯦꯜꯂꯨꯕ ꯅꯨꯄꯤ ꯂꯧꯗꯣꯏꯕ? ꯑꯩꯗꯤ ꯉꯝꯃꯣꯏ꯫ ꯐꯅ ꯐꯖꯔꯁꯨ ꯆꯦꯜꯂꯨꯕ ꯅꯨꯄꯤꯗꯤ ꯑꯩꯗꯤ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯐꯖꯕ ꯀꯌꯥꯗꯣ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯈꯛ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯌꯨꯝꯗ ꯂꯩꯔꯨꯔꯕꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯂꯣꯏꯔꯦ꯫ ꯅꯨꯡꯁꯤꯕ ꯂꯩꯅꯝꯗꯣ
ꯂꯩꯅꯝ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯄꯥꯝꯗꯦ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯅꯩ ꯁꯠꯄ ꯁꯥꯎꯅ ꯌꯥꯔꯦ ꯂꯦꯞꯄꯣ ꯑꯗꯨꯋꯥꯏꯗ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯥ ꯌꯥꯝꯅ ꯄꯥꯝꯂꯨꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯥꯒꯤꯁꯨ ꯃꯥꯒ ꯆꯥꯟꯅꯖꯕ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯀꯩꯁꯨ ꯅꯠꯇꯕ ꯆꯨꯝꯅꯒꯤ ꯃꯥ ꯈꯛ ꯍꯪꯂꯨꯕꯒꯤ ꯑꯩꯒꯤ ꯃꯥꯏꯗ ꯊꯤꯜꯂꯛꯈꯤꯕ ꯀꯤꯟ ꯑꯗꯨꯒꯤ ꯂꯃꯟꯅꯤ ꯑꯩꯅ ꯈꯨꯝꯒꯗꯧꯔꯤꯕꯁꯦ ꯍꯦꯔꯥ ꯑꯗꯨꯒꯤꯕꯨ ꯅꯪꯁꯦ ꯑꯩꯈꯣꯏꯗꯤ ꯊꯥꯖ ꯄꯥꯝꯕ ꯃꯥꯜꯂꯨꯔꯦ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯄꯥꯝꯕꯗꯒꯤ ꯃꯥꯒꯤ ꯀꯤꯟ ꯑꯗꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯉꯁꯤ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯀꯅꯥꯝꯇꯅ ꯈꯨꯠ ꯊꯥꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯒ ꯀꯩꯁꯨ ꯅꯠꯇꯕ ꯃꯔꯝ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯀꯌꯥꯗ ꯅꯥꯈꯤꯕ ꯌꯥꯔꯦ ꯑꯗꯨꯗꯤ ꯇꯣ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯁꯦꯜ ꯈꯠꯅꯕ ꯃꯌꯥꯝꯁꯨ ꯊꯤꯅꯩꯗꯨꯗꯤ ꯑꯗꯨꯅꯤ ꯁꯠꯄ ꯇꯣꯛꯑꯣ ꯅꯨꯃꯤꯠꯇꯣ ꯅꯪꯒꯤ ꯅꯗꯥꯎꯅꯤ ꯍꯥꯏꯅ ꯈꯟꯇꯣꯛꯑꯣ ꯀꯔꯤꯒꯤ ꯇꯣꯛꯄ ꯑꯩ ꯁꯨꯛꯇꯣꯛ ꯇꯣꯛꯑꯣꯏ ꯃꯥ ꯃꯁꯛ ꯐꯖꯩ ꯍꯥꯏꯅ ꯆꯨꯝꯅ ꯃꯥꯒꯤ ꯃꯃꯤꯡ ꯍꯪꯂꯨꯕ ꯃꯥꯕꯨ ꯊꯤꯔꯨꯕ ꯈꯛꯇꯅꯤ ꯄꯥꯈꯪ ꯑꯃ ꯑꯣꯏꯅ ꯑꯍꯦꯟꯕ ꯇꯧꯔꯨꯕꯗꯤ ꯅꯠꯇꯦꯗꯅ ꯁꯠꯄ ꯃꯥꯅ ꯊꯥꯖꯕꯨ ꯍꯦꯟꯅ ꯌꯦꯛꯅꯈꯤꯕꯁꯤ ꯆꯥꯎꯕꯅ ꯊꯥꯖꯒꯤ ꯃꯔꯝꯗ ꯐꯨꯈꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯣꯏꯈꯤꯕꯅꯤ ꯃꯁꯤꯅ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯗ ꯇꯤꯡꯊꯣꯛꯅ ꯇꯧꯕ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯎꯠꯂꯨꯔꯕꯁꯨ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯐꯝꯗ ꯃꯥꯡꯖꯕ ꯑꯌꯦꯠ ꯑꯄꯟ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯤꯕꯅꯤ ꯆꯥꯎꯕ ꯃꯩꯔꯥꯕꯒꯤ ꯃꯌꯨꯝꯗ ꯄꯣꯠ ꯆꯩ ꯂꯧꯕ ꯂꯥꯛꯏ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯃꯩꯔꯥꯕ ꯕꯤꯅꯣ ꯊꯣꯛꯂꯛꯏ ꯆꯥꯎꯕ ꯑꯣꯏꯔꯝꯕꯗꯨꯗ ꯍꯔꯥꯎꯅ ꯍꯩꯃꯥ ꯏꯆꯥ ꯆꯥꯎꯕ ꯑꯣꯏꯔꯦꯗꯅ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯏꯃꯥ ꯁꯦ ꯏꯃꯥꯅ ꯏꯟꯁꯥꯡ ꯈꯔꯁꯨ ꯉꯥꯁꯨ ꯐꯥꯝꯗꯒꯤ ꯄꯨꯔꯛꯄꯅꯤ ꯏꯁ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯏꯆꯥ ꯋꯥꯔꯝꯃꯅꯤ ꯋꯥꯗꯦꯗ ꯏꯃꯥ ꯑꯗꯣ ꯃꯩꯔꯥꯕꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯩꯔꯥꯕ ꯃꯥꯗꯤ ꯗꯨꯀꯥꯟꯗ ꯂꯩꯈꯤ ꯍꯥꯏꯅ ꯌꯨꯝꯗ ꯂꯩꯔꯝꯗꯦ ꯕꯤꯅꯣꯅ ꯃꯥꯗꯤ ꯗꯨꯀꯥꯟꯗꯕꯨ ꯂꯩꯔꯝꯒꯅꯤ ꯀꯧꯔꯨꯔꯣ ꯆꯠꯂꯣ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯛꯑꯔꯣꯏ ꯏꯆꯥꯅ ꯄꯨꯔꯛꯄ ꯉꯥ ꯑꯁꯤꯁꯨ ꯊꯣꯡꯉꯁꯤ ꯐꯔꯦ ꯃꯥ ꯑꯗꯨꯗꯤ ꯑꯩ ꯍꯦꯛꯇ ꯀꯧꯔꯨꯔꯒꯦ ꯆꯥꯎꯕ ꯗꯨꯀꯥꯟ ꯇꯝꯅ ꯃꯩꯔꯥꯕꯕꯨ ꯀꯧꯕ ꯂꯥꯛꯏ ꯃꯩꯔꯥꯕ ꯆꯦ ꯀꯣꯂꯣꯝ ꯄꯥꯏꯗꯨꯅ ꯁꯦꯜ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ ꯆꯥꯎꯕ ꯇꯧꯒꯦ ꯌꯥꯎꯅ ꯊꯣꯡ ꯑꯗꯨ ꯀꯣꯛ ꯊꯤꯜꯂꯤ ꯑꯗꯨꯒ ꯍꯣ ꯕꯥꯕꯨ ꯁꯥꯍꯦꯕ ꯅꯅꯥꯏ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯌꯥꯒꯗ꯭ꯔꯣ ꯃꯩꯔꯥꯕ ꯌꯦꯡꯊꯣꯛꯂꯨꯕꯗ ꯆꯥꯎꯕ ꯑꯣꯏꯔꯝꯕꯗꯨꯗ ꯅꯣꯛꯇꯨꯅ ꯏꯁ ꯋꯥꯔꯤꯗꯤ ꯆꯪꯉꯣꯀꯣ ꯆꯥꯎꯕ ꯆꯪꯂꯛꯏ ꯑꯗꯨꯒ ꯐꯝꯗꯨꯅ ꯑꯩꯈꯣꯏ ꯕꯥꯕꯨꯗꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯈ꯭ꯔ ꯃꯥꯜꯂꯦꯗ ꯈꯔꯕꯨꯗꯤ ꯆꯤꯜꯂꯦ ꯄꯥꯕꯨꯡꯒꯤ ꯗꯨꯀꯥꯟ ꯑꯅꯧꯕ ꯈꯔꯁꯨ ꯁꯥꯗꯣꯛꯏ ꯑꯗꯨꯅ ꯇꯧꯕꯅꯤ ꯑꯩ ꯅꯣꯏꯔꯣꯝꯗ ꯂꯥꯛꯅꯤꯡꯕꯅ ꯂꯩꯕ ꯌꯥꯗ꯭ꯔꯕꯅꯤ ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯕꯥꯕꯨ ꯈꯣꯏꯗꯤ ꯁꯥꯍꯦꯕ ꯑꯣꯟꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯝꯅꯕꯨ ꯃꯥꯜꯂꯤꯅꯦ ꯍꯥ ꯅꯪ ꯁꯨꯕ ꯋꯥꯔꯤꯒꯗꯤ ꯃꯩꯔꯥꯕ ꯈꯔ ꯇꯞꯊꯅ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯑꯗꯣ ꯊꯥꯖꯈꯣꯏꯗꯤ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯀꯩꯁꯨ ꯇꯧꯗꯦ ꯅꯅꯥꯏꯅ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯀꯟꯅ ꯁꯦꯟꯅꯖꯔꯤ ꯋꯥꯕꯤꯔꯨꯔꯅꯨ ꯃꯩꯔꯥꯕ ꯊꯃꯣꯏ ꯃꯄꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯍꯥꯏꯊꯈꯤ ꯑꯗꯨꯒ ꯑꯁ ꯊꯃꯣꯏꯁꯦ ꯄꯦꯜꯂꯦꯍꯦ ꯏꯁ ꯃꯥꯏ ꯄꯛꯇꯕꯁꯦ ꯑꯃꯨꯛ ꯍꯧꯔꯛꯏ ꯌꯥꯔꯦ ꯂꯥꯛꯑꯣ ꯏꯃꯥꯅ ꯅꯪ ꯀꯧꯔꯨꯆꯣꯅ ꯂꯥꯛꯏꯅꯤ ꯍꯣꯏ ꯉꯥꯛꯇꯪꯗꯤ ꯉꯥꯏꯌꯨ ꯁꯤ ꯂꯣꯏꯁꯜꯂꯝꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏꯕ ꯄꯥꯕꯨꯡꯁꯨ ꯄꯣꯠ ꯂꯧꯅꯤꯅ ꯆꯠꯈꯤꯕꯅꯤ ꯐꯅꯤ ꯉꯥꯏꯖꯒꯦ ꯂꯣꯏꯁꯤꯟꯕꯤꯌꯨ ꯃꯩꯔꯥꯕ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯊꯕꯛ ꯃꯈꯥ ꯆꯠꯊꯩ ꯆꯥꯎꯕ ꯎꯏꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯀꯨꯏꯃꯜꯂꯦꯅ ꯕꯥꯕꯨ ꯁꯥꯍꯦꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯂꯣꯏꯔꯦ ꯆꯠꯂꯁꯤ ꯃꯩꯔꯥꯕ ꯂꯦꯞꯅ ꯃꯊꯧ ꯑꯗꯨ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯩ ꯀꯨꯏꯅ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯆꯥꯛ ꯍꯦꯛ ꯊꯣꯛꯄꯒ ꯆꯠꯇꯣꯏꯅꯤ ꯍꯣꯏꯅꯦ ꯆꯠꯂꯨꯅꯤ ꯑꯩꯅ ꯈꯛꯇ ꯅꯣꯏꯗ ꯂꯦꯛꯇꯅ ꯆꯥꯗꯅ ꯂꯩꯕ ꯋꯥꯅꯤ ꯃꯤꯔꯦꯝꯅꯤꯅ ꯑꯩꯈꯣꯏꯗꯤ ꯆꯥꯎꯕ ꯃꯥꯗꯤ ꯅꯣꯡꯃꯇ ꯃꯩꯔꯥꯕ ꯍꯣꯏꯒꯤꯗ ꯑꯍꯤꯡ ꯂꯦꯛꯇꯦ ꯂꯋꯥꯏꯗꯒꯤꯒ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯍꯧꯁꯥꯅ ꯏꯅꯥꯈꯨꯟꯕ ꯃꯤꯒꯤ ꯏꯃꯨꯡꯗ ꯂꯩꯕ ꯍꯥꯏꯕ ꯑꯁꯤꯇꯕꯨ ꯂꯥꯏꯔꯕ ꯃꯤꯒꯤꯗꯤ ꯈꯔ ꯍꯩꯅꯕ ꯑꯣꯏꯒꯟꯗꯦ ꯑꯗꯨꯅ ꯆꯥꯎꯕꯁꯨ ꯐꯅ ꯐꯩ ꯈꯪꯂꯕꯁꯨ ꯃꯩꯔꯥꯕꯒꯤꯗ ꯅꯣꯡꯃꯇ ꯂꯦꯛꯇꯕ ꯑꯗꯨꯗ ꯃꯩꯔꯥꯕ ꯀꯣꯆꯤ ꯀꯣꯠꯇꯨꯅ ꯍꯥꯏꯔꯛꯏ ꯆꯥꯎꯕ ꯅꯣꯛꯑꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯄꯅ ꯃꯤ ꯁꯪꯖꯕꯒꯤ ꯂꯥꯛꯄꯅꯤ ꯀꯩꯅꯣ ꯃꯍꯨꯠ ꯃꯥꯡꯗꯦ ꯃꯩꯔꯥꯕ ꯆꯠꯂꯝꯕ ꯑꯗꯨꯗꯒꯤ ꯆꯞ ꯂꯦꯞꯄꯦ ꯑꯗꯨꯒ ꯀꯔꯤꯕꯅ ꯍꯧꯖꯤꯛꯀꯤꯗꯣ ꯍꯣ ꯅꯪꯒꯤꯗꯤ ꯅꯇꯨ ꯂꯩꯕꯒꯤ ꯂꯥꯛꯄꯅꯦ ꯍꯥꯏꯕ ꯁꯤ ꯑꯣꯏꯔꯝꯃꯗꯤ ꯐꯔꯝꯃꯅꯤ ꯃꯩꯔꯥꯕ ꯅꯣꯛꯂꯛꯏ ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯑꯍꯤꯡ ꯂꯦꯛꯅꯅꯕ ꯅꯨꯄꯤ ꯑꯃ ꯄꯤꯕꯤꯔꯣ ꯍꯥꯏꯕ꯭ꯔꯣ ꯌꯥꯔꯦ ꯑꯩꯅꯦ ꯅꯣꯏ ꯁ꯭ꯋꯥꯏ ꯅꯨꯄꯤꯁꯦ ꯑꯝꯇ ꯄꯥꯝꯖꯗꯦꯀꯣ ꯅꯣꯏ ꯁ꯭ꯋꯥꯏ ꯅꯨꯄꯤꯁꯦ ꯂꯧꯗꯧ ꯁꯔꯨꯛꯅꯦ ꯑꯩ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯖꯔꯒꯦ ꯑꯩꯈꯣই ꯁ꯭ꯋꯥꯏ ꯅꯨꯄꯤꯁꯦ ꯐꯖꯕ ꯌꯥꯝ ꯂꯩꯀꯣ ꯑꯗꯨꯗꯤ ꯍꯥꯏꯅꯨ ꯅꯪꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦꯗ ꯃꯤꯅ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯅꯩꯌꯦꯕ ꯑꯩ ꯍꯩꯅꯗꯦꯕ ꯑꯩꯈꯣꯏꯗꯤ ꯄꯥꯈꯪ ꯍꯥꯏꯕꯗꯣ ꯄꯨꯔꯥ ꯀꯣꯟꯁꯦꯡꯅꯤ ꯀꯩꯅꯣ ꯅꯪꯒꯤꯁꯦ ꯑꯩꯗꯤ ꯅꯠꯇꯦ ꯁꯤꯔꯣ ꯅꯠꯇꯦ ꯑꯩ ꯍꯥꯏꯗꯦ ꯁꯦꯡꯕꯗꯨꯅꯕꯨ ꯂꯥꯏꯕꯛ ꯐꯗꯅ ꯑꯩꯈꯣꯏ ꯊꯥꯖ ꯐꯪꯗꯣꯏꯁꯤꯗꯤ ꯃꯩꯔꯥꯕ ꯍꯔꯥꯎꯏ
Horen pabungda hairaga chakrasira. Aishu ma uningbuna yadreba. Kaishum khalunuda numitha huina chakidabani. Nanayna yamna cheksina senajari. Aidana tana aikoi pabungsu yaurabani senaba. Kaino haisiba pabungsu khangaba. Ima khangadi khangwadabani kaino. Ado yabai pibumda leirababa. Leiri kaino. Aikoi thaja khoidi maram mokraba. Aikoina hairadi loina yani. Aduna ibunga akhoi yananaba hana chalo. Nupi yadringaida. Chawba masu pongchana hairai. Anidu thajagi wari sa-saduna lai. Thoibi masu insang semduna lairami chawbana. Thoibiya nangsu laami. Auda chawba. Haying kebamda pokpa angang sibu. Kariya ima pokna kaubugi lakpibani. Chakrura. Yare yare. Horen ne nga thongba pizadoini. Injang ju semo. Thoibi semlam liba alu adu poplauna thadai aduga. Semoy yamu sitradi. Chawba noi. Masina ngangba wabu semto. Horen chatlamdaida achapot leibidoini. Achapot ka lairi ta chawba hawaijar puraktra. Nahangi purakpada adusu ai chaba phanghode. Hoida mairabana ne loi chathokriba. Bino madi khangba nate aduna. Nangsu hawaijar da ngaurabru ibima nabung sadana. Thoibi khara changsilaga tapna. Imaba hawaijar da ngaubagi maram leyeba. Ha. Kari maram no ne. Haidokpa yade tapna sum khangakani. Imungdagi mairabana Thoibi da laurai. Thoibi. Tare kai haige. Ising kita puro. Anido mo onsanaduna wari sanai mairaba yam khangningna. Ado thajado kamai tawrigeba. Haima. Sidi yam chakat naina. Kai tawdurige. Thaja hanagi hana hawaijar adum loli. O ahongba amadi leiri. Mairaba yam langtaknana. Kari hongiba. Yam hongida. Kok hairo oba. Mabu nupaga koirabraba. Aidi adumainaga tawradi yareko nangonda loi tainadoini. Kariya. Nangi nupi aduna nupa koiraga aingonda tainadoiba. Kai chanariba aduna. Khangde. Ibo nang. Ado kai hongino haibado fazana hairo haiba. Mado aila aga mana leide yaroi. Thoibi changle aduga. Kanabuno mana leidoise. Dat kok chatlo yare angangna yawdu yawradana. Thoibi machinado paithokduna. Yawbiroina kaubirakanu nangsu. Asi hairamlaga thokre. Chawba ising adu thakchilli aduga. Tawrisi uni. Yam akan sabai wani ni nangise. Adugi wanate. Nangse miyam chahali. Ho thajado. Sat hairo ome. Nangna kon sumuk chawba mapidana hawaijar mayam lole. Lekai thungnanaba yeli. Sini. Hongba haibabu. Loire nangsu. Asi haiduna chawbabu phamung aduda namsili bino chak loiraduna mayamadu chak chaminarei binona. Chawba. Nangsu imabu noiromda mukta pubiudana. Ima aidi haibani mairabada imaga lao haina mane yadrini. Purani hadakti soidana purani. Noi adaido aikoi thoibina yam nungai haine imasu yengningi. Mairabana oina. Nungai bewadi aidi lambu leirage khalini. Thoibina. Leiningni nangdi. Mairaba thoibida michi ama thakkhachile. Pau phaunaba makhoi masen noknai. Mayamadu chak chaba toknari. Chawbana mairabada. Mairaba dukalomda chaluse. Ai potsu khara yamna pusinkidawbo lei. Anidu dukan tamna lai. Chawba mana pugadaba dukan gi areba makhai laure. Mairaba mapa udringai aduda nung hawai adu phanayamna kolai aduga. Kaino mairaba. Ai nung hawai di haidi. Shh. Tumilayo. Pabung takini. Nangi nate aina pirise khangaba. Chawba hairat libadu bahaptai. Nang se pasana ngawre ko. Mairaba hawai adu kisinduna. Se. Sina horen mangonda aina pire hagadaba ko. Au haizage nanai. Fare adudi lao thilage. Lawai nina kuina leiraga numitakini. Yum yobada thengniba. Isis hai sahar macha hero saksiga lawai nupina pamiba. Mairaba noi. Yare lao. Anidu thoklakpada gambir ka thengnare. Chawba nang chatlage hairo. Au babu. Nang pochai di surabo.
ꯁꯨꯔꯦ ꯄꯥꯕꯨꯡ. ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤ ꯏꯄꯥ ꯂꯩꯍꯧꯔꯒꯦꯀꯣ. ꯅꯪ ꯅꯇꯥꯎꯕꯨ ꯊꯤꯜꯍꯜꯂꯣ. ꯑꯧ ꯄꯥꯕꯨꯡ. ꯏꯍꯦ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏꯅꯦ. ꯅꯈꯣꯏ ꯑꯗꯥꯏꯗꯒꯤ ꯁꯠꯄ ꯀꯧꯕ ꯑꯉꯥꯡ ꯑꯃ ꯅꯪꯕꯨ ꯈꯪ ꯂꯥꯛꯄ꯭ꯔꯅꯦ? ꯄꯥꯕꯨꯡ, ꯑꯩꯈꯣꯏꯔꯣꯝꯗꯒꯤꯅꯦ ꯍꯥꯏꯕ꯭ꯔꯣ? ꯅꯣꯏꯔꯣꯝꯗꯒꯤꯅꯦ ꯍꯥꯏꯅꯦ. ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯈꯨꯜ ꯊꯪꯅꯕꯒꯨꯝꯕ ꯑꯣꯏꯔꯝꯅꯤ. ꯑꯩꯈꯣꯏ ꯑꯗꯥꯏꯗꯗꯤ ꯁꯠꯄ ꯀꯧꯕꯗꯤ ꯂꯩꯇꯦꯕꯣ. ꯑꯣ, ꯑꯣꯏꯔꯝꯕ ꯇꯥꯔꯦ. ꯄꯥꯕꯨꯡꯁꯨ ꯅꯤꯡꯊꯤꯅ ꯈꯪꯗꯦ. ꯑꯗꯣ ꯄꯥꯕꯨꯡ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯃꯥꯗꯣ ꯅꯣꯡꯃꯇ ꯌꯨꯝꯗ ꯆꯠꯂꯨꯒꯦꯅ ꯆꯠꯈꯤꯕꯅꯦ. ꯑꯗꯨꯒ ꯍꯜꯂꯛꯇ꯭ꯔꯦꯅꯦ. ꯑꯣ, ꯑꯩꯈꯣꯏ ꯑꯗꯥꯏꯗꯗꯤ ꯃꯥꯟꯗꯤ. ꯑꯣ, ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤ ꯆꯠꯂꯨꯔꯣ. ꯑꯅꯤꯗꯨ ꯊꯣꯛꯂꯛꯏ. ꯆꯥꯎꯕꯁꯨ ꯆꯠꯈ꯭ꯔꯦ, ꯃꯩꯔꯥꯕꯁꯨ ꯃꯥꯒꯤ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯍꯧꯔꯦ. ꯆꯥꯎꯕ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯏ ꯆꯥꯎꯕꯤꯅ. ꯍꯥꯏ, ꯀꯗꯥꯏꯗꯅꯣ ꯅꯪꯕꯨ? ꯍꯜꯂꯛꯄꯒ ꯅꯨꯃꯤꯠꯁꯨ ꯇꯥꯒꯗꯧꯔꯦ. ꯆꯥꯎꯕ ꯍꯋꯥꯏ ꯃꯌꯨꯝꯗ ꯊꯥꯡꯀꯠꯂꯤ ꯑꯗꯨꯒ ꯇꯨ, ꯃꯩꯔꯥꯕꯅ ꯊꯥꯖꯗ ꯑꯝꯇ ꯄꯤꯕꯤꯌꯣꯅ ꯄꯤꯔꯛꯏ. ꯑꯝꯇ ꯄꯤꯊꯣꯛꯈꯤꯒꯦ. ꯊꯤꯗ, ꯃꯗꯨ ꯑꯉꯥꯡꯗꯣ. ꯉꯥꯎꯔꯕꯅꯤ ꯃꯥꯗꯤ. ꯑꯩꯈꯣꯏ ꯊꯥꯖꯗ ꯌꯧꯈꯤꯕꯒ ꯊꯥꯖꯅ ꯇꯧꯔ ꯂꯩꯔꯦ. ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ, ꯄꯤꯊꯣꯛꯄꯤꯔꯨꯔꯣ. ꯊꯥꯖ ꯃꯥꯡꯒꯣꯜ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯃꯤ. ꯆꯥꯎꯕ ꯂꯥꯛꯄ ꯎꯕꯗ ꯁꯨꯝꯆꯤꯠ ꯑꯗꯨ ꯂꯣꯠꯁꯤꯜꯂꯤ. ꯆꯥꯎꯕꯅ, ꯌꯥꯏ ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯇꯥ ꯆꯥꯎꯕ, ꯃꯣꯔꯥ ꯄꯨꯊꯣꯔꯛꯀꯦ. ꯌꯥꯔꯦ ꯌꯥꯔꯦ, ꯑꯩ ꯀꯨꯏꯅ ꯂꯩꯔꯒꯨꯝꯒꯦ. ꯁꯦ. ꯑꯁꯤ ꯍꯥꯏꯔꯒ ꯍꯋꯥꯏ ꯃꯌꯨꯝ ꯑꯗꯨ ꯄꯤ ꯊꯥꯖ ꯂꯧꯗꯨꯅ. ꯀꯩꯅꯣ ꯁꯤꯕꯣ? ꯅꯨꯡ ꯍꯋꯥꯏꯅꯦ, ꯃꯩꯔꯥꯕꯅ ꯄꯤꯔꯛꯄꯅꯤ. ꯑꯩ ꯉꯁꯤ ꯃꯣꯏꯔꯣꯝꯗ ꯆꯠꯂꯨꯏ. ꯇꯥ ꯆꯥꯎꯕ, ꯃꯥꯅ ꯁꯨꯃꯥꯏꯅ ꯄꯣꯠ ꯃꯌꯥꯝ ꯄꯤꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯏꯀꯥꯏꯖꯩ. ꯑꯦ, ꯏꯀꯥꯏꯔꯨꯅꯨ ꯏꯆꯜꯁꯤꯗꯤ. ꯅꯪꯉꯣꯟꯗ ꯄꯤꯕꯗ ꯃꯌꯦꯡ ꯀꯔꯤꯝꯇ ꯇꯥꯒꯗꯕ ꯅꯠꯇꯦ. ꯃꯔꯟꯅ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯂꯩꯔꯤꯕꯅꯤ, ꯆꯥꯕꯤꯅꯕ ꯂꯩꯕ ꯅꯠꯇꯦ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯄꯤꯌꯣꯅ ꯍꯥꯏꯔꯨꯕꯁꯨ ꯅꯠꯇꯦ, ꯃꯁꯥꯅ ꯄꯤꯖꯔꯛꯄꯅꯤ. ꯄꯤꯔꯛꯄ ꯈꯨꯗꯤꯡ ꯏꯆꯜꯁꯤꯗꯤꯅꯦ ꯄꯪꯂꯧꯗ ꯂꯧꯁꯤꯜꯂꯨ. ꯊꯥꯖ ꯅꯣꯛꯐꯦꯠ ꯇꯧꯏ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ. ꯑꯗꯣ ꯃꯩꯔꯥꯕꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯍꯪꯍꯧꯏ. ꯅꯪꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯨꯀꯣ. ꯏꯕꯨꯡꯒꯤ ꯃꯥꯏ ꯆꯣꯞꯍꯟꯕ ꯌꯥꯗꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕꯗꯨ ꯆꯠꯈ꯭ꯔꯦ. ꯃꯂꯥ ꯁꯤꯡ ꯈꯔ ꯄꯨꯗꯨꯅ ꯆꯪꯂꯛꯏ. ꯆꯥꯎꯕ ꯃꯌꯣꯝ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯕ ꯑꯗꯨꯗ, ꯊꯥꯖ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯄꯥꯏꯔꯤꯗꯨꯕꯣ? ꯏꯃꯥ, ꯍꯋꯥꯏꯅꯤ. ꯀꯅꯥꯅ ꯄꯤꯔꯝꯃꯤꯕ? ꯇꯥ ꯆꯥꯎꯕꯅ ꯏꯝꯐꯥꯜꯒꯤ ꯅꯨꯄꯥꯗꯨꯅ ꯄꯤꯔꯛꯏꯅ ꯊꯤꯜꯂꯛꯑꯝꯃꯤꯅꯤ. ꯈꯪꯗ꯭ꯔꯦꯅꯦ ꯏꯃꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ. ꯑꯉꯥꯡ ꯑꯗꯨꯕꯨ ꯐꯅꯕꯨꯗꯤ ꯎꯏ. ꯀꯔꯤ ꯊꯣꯛꯑꯒꯕ? ꯀꯥꯏꯗꯩꯅꯣꯗ ꯏꯃꯥ, ꯃꯤꯕꯨ ꯄꯪꯊꯥ ꯊꯥꯖꯔꯨꯅꯨ. ꯄꯣꯠ ꯈꯔ ꯄꯤꯔꯛꯑꯒ ꯍꯦꯛꯇ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ. ꯑꯩꯗꯤ ꯏꯝꯐꯥꯜ ꯃꯆꯥꯁꯦ ꯌꯥꯝ ꯇꯜꯂꯦ. ꯃꯥꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤ ꯃꯥꯟꯗꯦ. ꯑꯩꯅ ꯈꯪꯉꯤ, ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯅ. ꯌꯥꯏꯃꯁꯨ ꯍꯦꯛꯇ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ. ꯍꯣꯏ ꯏꯃꯥ, ꯑꯩꯁꯨ ꯃꯥꯟꯗꯦ. ꯅꯨꯄꯥꯗꯣ ꯌꯥꯝ ꯐꯔꯝꯒꯗꯕ ꯃꯥꯜꯂꯤ. ꯃꯁꯛꯁꯨ ꯐꯖꯩ, ꯋꯥꯡꯁꯨ ꯋꯥꯡꯉꯤ ꯏꯃꯥ. ꯏꯆꯥꯗꯤ ꯀꯔꯝꯅ ꯎꯔꯨꯔꯤꯕ? ꯅꯍꯥꯟꯅꯦ ꯄꯣꯠ ꯃꯌꯥꯝ ꯄꯤꯔꯝꯕꯗꯣ, ꯑꯗꯨꯗ ꯆꯠꯂꯝꯗꯥꯏꯗ ꯏꯆꯦꯒ ꯑꯩꯒ ꯊꯣꯛꯎꯏꯌꯦ. ꯑꯗꯨꯗ ꯎꯔꯛꯄ. ꯃꯂꯥ ꯊꯥꯖꯗ ꯃꯔꯧ ꯂꯩꯅ ꯌꯦꯡꯗꯨꯅ ꯅꯣꯛꯏ ꯑꯗꯨꯒ, ꯏꯆꯥꯗꯤ ꯌꯥꯝ ꯇꯧꯔꯝꯃꯤꯕꯣꯏꯔꯦꯗ. ꯊꯃꯣꯏꯗꯅ ꯑꯃ, ꯆꯤꯟꯕꯥꯜꯗꯅ ꯑꯃ. ꯌꯥꯏ ꯌꯥꯏ, ꯏꯃꯥꯅ ꯌꯥꯏ. ꯊꯥꯖ ꯃꯃꯥꯏ ꯑꯗꯨ ꯂꯪꯁꯤꯜꯂꯛꯏ ꯌꯥꯏꯃꯗ. ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯌꯥꯎꯈ꯭ꯔꯄꯣꯠꯅꯤ, ꯃꯆꯤꯟ ꯃꯆꯥꯁꯤꯒ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯖ ꯏꯃꯨꯡꯗ ꯆꯪꯈꯤ. ꯁꯥꯠꯄ ꯈꯣꯏ ꯀꯥꯡꯕꯨ ꯑꯗꯨ ꯌꯨ ꯊꯛꯇꯨꯅ ꯂꯝꯄꯥꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ. ꯐꯅ ꯀꯨꯏꯔꯦ ꯃꯥꯅ ꯌꯨꯝꯗ ꯂꯩꯊꯣꯛꯂꯤꯕ. ꯊꯦꯝꯕꯤꯅ ꯌꯨ ꯒꯤꯂꯥꯁ ꯑꯃ ꯊꯛꯄ ꯂꯣꯏꯕꯗ, ꯁꯥꯠ, ꯅꯪꯕꯨ ꯏꯝꯐꯥꯜꯗꯒ ꯑꯝꯇ ꯆꯠꯂꯔꯣꯏꯗ꯭ꯔꯣ? ꯆꯠꯂꯔꯣꯏ. ꯀꯔꯤꯒꯤ? ꯅꯤꯄꯥ, ꯊꯕꯛ ꯁꯨꯕꯕꯨ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯇꯧꯅ. ꯅꯪꯕꯨ ꯊꯕꯛꯇꯣ ꯑꯋꯥꯕ ꯅꯠꯇꯦ ꯍꯥꯏꯗꯥꯏꯅꯦ? ꯊꯕꯛꯄꯨꯗꯤ ꯑꯋꯥꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯎꯔꯤꯕ ꯌꯨꯝꯗ ꯁꯛꯇꯣ ꯌꯥꯝ ꯍꯥꯎꯇꯦ, ꯑꯗꯨꯅ ꯑꯩ ꯆꯠꯅꯤꯡꯗ꯭ꯔꯦ. ꯑꯃꯅ ꯅꯣꯛꯇꯨꯅ, ꯑꯩꯈꯣꯏ ꯆꯠꯄꯗꯒꯤ ꯍꯦꯟꯅ ꯍꯥꯎꯇꯕ ꯖꯥꯠꯂꯅꯦ? ꯍꯥꯎꯇ꯭ꯔꯦ. ꯃꯆꯥꯅꯨꯄꯤꯒ ꯑꯝꯇ ꯂꯩꯇ꯭ꯔꯣ? ꯂꯩꯇ ꯃꯥꯜꯂꯦ. ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕ꯭ꯔꯥ ꯑꯃꯗꯤ ꯂꯩꯕ ꯃꯥꯜꯂꯦ. ꯃꯥꯇꯪ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ. ꯃꯥꯇꯪ ꯅꯨꯄꯤ ꯑꯣꯏꯔꯝꯂꯕꯗꯤ ꯃꯌꯥꯝꯗꯣ ꯑꯩꯅ ꯁꯨꯄꯥꯏ ꯄꯥꯏꯁꯜꯂꯗꯕꯅꯤ. ꯏꯁ, ꯅꯪꯁꯨ ꯑꯪꯀ ꯑꯃꯗꯤ ꯌꯥꯎꯔꯤꯅꯦ. ꯃꯁꯥꯅ ꯇꯥꯕꯅꯤ ꯀꯩꯅꯣ. ꯃꯔꯜ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯣꯏꯔꯦ. ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯅꯠꯇꯦ, ꯈꯨꯜ ꯑꯁꯤꯗ ꯃꯥꯗꯧꯅ ꯁꯦꯜ ꯄꯥꯏꯕ ꯑꯝꯇ ꯌꯥꯎꯔꯝꯃꯣꯏ. ꯏꯝꯐꯥꯜ ꯑꯗꯨꯗ ꯀꯔꯕꯥꯔ ꯋꯥꯂꯥ ꯒꯝꯚꯤꯔ ꯍꯥꯏꯕꯗꯅꯦ, ꯃꯥꯕꯨ ꯈꯪꯗꯕ ꯂꯩꯇꯦ. ꯑꯗꯨꯗꯤ ꯃꯆꯥꯁꯨ ꯑꯃꯈꯛꯇꯅꯤ ꯍꯥꯏ. ꯑꯩꯈꯣই ꯃꯌꯥꯝ ꯆꯪꯉꯒ ꯂꯩꯈꯥꯏꯁꯦ ꯍꯥꯏꯕ꯭ꯔꯣ? ꯁꯥꯠꯄ ꯃꯤ ꯐꯠꯇꯕꯒꯤ ꯍꯧꯅꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝꯅ ꯇꯧꯔꯛꯏ. ꯁꯥꯠꯄ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯨꯕ ꯃꯤꯗꯧꯅ, ꯃꯗꯨꯁꯨ ꯀꯥꯟꯅꯕ ꯌꯥꯏ. ꯃꯌꯥꯝ ꯑꯗꯨ ꯃꯕꯨꯛꯇ ꯈꯔ ꯇꯥꯟꯅꯕꯒꯤ ꯍꯧꯅꯕꯤ
amana ama puthokduna ngangnaba yaba ngangnaduna numit adu thengkhiba ngairi Mairaba Thaja khoigi khulgi pukri manaktani. Thaja sanabol ama paiduna lai Mairaba Thaja ubada changsinduna kaidau thengainu thabak loida tawbani kyam kuire ki lakba kuire nangai bada wabada isase pukchok chok thari dekhanaba amtana mo asi hairaga Mairaba Thaja da changsilli. Thaja handoi aduga nofet tawna mata amani na asengba Thaja nangse kaigino asuk yamna fajarise nangbu kari chage ho aidine hawaizar mahido yam thai aduna phajaiba nangsu phajaningbra phajaningi nangsu aisu phajaradi ichasu nang ai lodana loi phajarani haima asi haidana Thaja machina du khumjinduna nokchai. Mairaba Thaja da munna yengi aduga amuksu Thaja aidi nangna thongba chakto yam chaningi ko yamna chaningagana nongma kok thongaga puraga loire kaino. Mairaba tungi samadu nanduna aduna teba aina hainingise. Thaja noklambadu lepkhiduna Mairaba da munna yengduna tapna kari haina khumhaningino. Mairaba Thaja ki mamaya du da tarak liba masamadu tapna haigali aduga adubura si hek haibaga Binona phaijub adu haidore hai nangbu sirabrane asaidagi nangi babungna nangbu kaurisibu nangbu tadrabaro. Mairaba mamit singlai aduga sauna akhoi magi karan sidi ba onthokna tagre mi mang nungai ba mamanga kansida kariya karigi mang nungai ba hogolo napana somda hojik phawa tummi haidana ngangi base karimata tadraba iba nangbo akhoi babung sisu ngangningra phoni mang phawa yeli nakhoina taina nawni yetpase asi hairaga hogatki. Bino machabu yengduna aine makhoigi mapa machagi sareise inbada siga dawribani. Gambir mangonda sangom thaktuna lairami Mairabada hojik khakta hogatana kari afaba oigadoribano nasung namanaba kaya amana nganna hogatana chatna jenaribase udabro phaba ai ngarang khara thengna tumba adunani matungde sumna tawgano wa yamna ngangnabagi mathau tade nasana bhabta yumase nathantani aduga amana hana satpana pairamba thabak ado nangna khara yengsilo aidi karigi mana subudubu mado mayum chakhibadagi laktre adonga likansida mi matheobuna pharoidro khalibani madugi angangdu thabak tawbada kaya nungaiba oide laklabasu yaholongumgena khali ado ai mi yengba chatluge khali. Gambir madi pharagadi yamna phaba phatragana mamu phattaba leitaba mini ma mahausana thabak tawbada khoijangdaba thawai yaudaba yaurakte. Mairaba mapana sinaramba thabak mayam adu loishinnaba kanna hotnajai asigumba thabak mayam asina ma Thajagi manakta chatpa phangsadrabani adubu ma ngasidi mangdaga Thaja ure Thaja uningbana loire Mairaba sel pana aibu magi manakta chatsirani matam supana lei pabung sulaide chatluragida ai thamoi sima udragadi leitaba ma iya yar babu na thongjindagi Mairaba mila ye Mairaba kauribadu tade babu amuka sukanna Mairaba mila ye Mairaba khangna mila hairo oh tababu ngasidi arakba mi khaido tababu go unabiro ai thaba athuba ma chataba yadre babungla aga hanga asu khangde haina khumbiyo asi hairamlaga Mairaba Thajagi manakta chelakle. Thaja haina khulgi pukri dagi ising soktuna lairami Mairaba madu ubada soidredana mangda ubada Mairaba wakhal nungaina leptuna lei Thaja ising adu puduna karai Mairaba na Thaja ising soira Mairaba masu thauna pumba hanki nupigi mang adudadi Mairaba tofum khangdana ai laiba hoi khoina sinu pisiba mangdana marol ma nungairiba aina hangbo wa kasi yam khumme wani Thajana hairakidra haina ngairaga wa hairaktabaduda
ꯍꯥꯏꯗꯧꯕ ꯋꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯆꯪꯉꯒꯦ. ꯍꯣꯏ. ꯑꯗꯣ ꯊꯥꯖ ꯑꯃꯨꯛ ꯂꯦꯞꯄꯤ ꯑꯗꯨꯒ ꯍꯥꯏꯔꯛꯑꯣ. ꯍꯋꯥꯏꯖꯥꯔꯣ? ꯂꯩꯍꯧꯏ, ꯄꯨꯊꯣꯔꯛꯀꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ. ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯖ ꯆꯪꯈ꯭ꯔꯦ ꯃꯩꯔꯥꯕ ꯃꯊꯥ ꯁꯥꯅ. ꯑꯁ ꯂꯣꯏꯔꯦ, ꯑꯁꯥꯒ ꯂꯣꯏ ꯀꯥꯏꯔꯦ. ꯊꯑꯣꯏꯅ ꯋꯥꯅ ꯂꯥꯛꯑꯒ ꯍꯋꯥꯏꯖꯥꯔ ꯂꯧꯕ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ. ꯁꯠꯄ ꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯨ ꯊꯥꯖ ꯂꯨꯝꯕ ꯂꯥꯛꯄꯗ ꯃꯩꯔꯥꯕ ꯂꯩꯕꯗꯨ ꯎꯔꯦ. ꯁꯠꯄ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯑꯁ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ. ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯂꯣꯠꯂꯤ ꯊꯦꯝꯕꯤꯅ. ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ? ꯇꯨ ꯑꯥꯗꯩ ꯅꯨꯄꯥꯁꯤꯅꯤ, ꯑꯩꯅ ꯊꯕꯛ ꯌꯥꯎꯕ ꯏꯃꯨꯡꯗꯨꯒꯤ ꯃꯆꯥꯅꯦ ꯍꯥꯏꯁꯦ. ꯑꯩ ꯊꯤꯕ ꯂꯥꯛꯏꯖꯥꯠꯂꯣ? ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯑꯗꯣ ꯁꯤꯗ ꯉꯥꯛꯇꯪ ꯂꯩꯔꯤꯁꯤ, ꯃꯥ ꯆꯠꯈ꯭ꯔꯒ ꯆꯠꯂꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯆꯦꯛꯄꯜ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩ. ꯊꯥꯖ ꯍꯋꯥꯏꯖꯥꯔ ꯃꯌꯣꯝ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯁꯦ ꯀꯥꯏꯕꯗ ꯉꯥꯏꯔꯤꯕꯅꯤ. ꯁꯠꯄ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯃꯥꯅ ꯀꯣꯏꯔꯤ ꯃꯥꯜꯂꯦ ꯑꯁꯤ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯤꯁꯦ. ꯊꯦꯝꯕꯤ ꯃꯥꯁꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯣꯏꯅꯦ, ꯋꯥꯔꯤꯒ ꯁꯥꯅꯩꯅꯦ. ꯃꯩꯔꯥꯕ ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ. ꯆꯥꯎꯕ ꯈꯣꯏꯗꯁꯨ ꯆꯪꯉꯝꯗ꯭ꯔꯦ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯄꯗ. ꯅꯪ ꯃꯉꯣꯟꯗ ꯍꯥꯏꯔꯨꯔꯅꯨ, ꯅꯨꯡꯉꯥꯏꯔꯔꯣꯏ. ꯊꯥꯖ ꯍꯣꯏ ꯍꯥꯏꯅ ꯃꯉꯛ ꯅꯣꯝꯃꯤ ꯃꯩꯔꯥꯕ ꯆꯠꯈ꯭ꯔꯦ. ꯁꯠꯄ ꯃꯩꯔꯥꯕꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯨꯄꯤꯁꯨ ꯅꯪꯅ ꯑꯃꯨꯛ ꯀꯣꯏꯔꯝꯃꯕ? ꯊꯦꯝꯕꯤꯅ ꯁꯠꯄꯒꯤ ꯃꯅꯒꯟ ꯑꯗꯨꯗ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯏ. ꯑꯗꯨꯗꯤ ꯅꯪ ꯍꯌꯦꯡꯃꯛ ꯏꯝꯐꯥꯜꯗ ꯆꯠꯂꯣ. ꯑꯅꯤꯗꯣ ꯑꯁꯨꯝꯅ ꯋꯥ ꯀꯌꯥ ꯑꯃ ꯇꯥꯟꯅꯕ ꯍꯧꯔꯛꯏ꯫